lakle Inspector Ahan ramakta the inspector te tabiri basimu James Hagurjamna taramlok sabu loina na ikokno na khurumjari ngasi su puduna laksari inspector te listing amaga mari shuba tangka hau kiba megi tang ahum dagi tonga ba thoba singi wari amade relief camp da leiba wari kya paring naina tahan sakraba matungna wari singastagi khachitang thedok jaduna pothok jariba maruki maru ahanba tangka wari asi asengba thokiba thaudok tagi lokthok jabani Ako, 강곰이 앞도 강고 깨돌게 앞도 강고에도 사이다 깨돌게 나디 까리기로 나는 감이도 이거 샤기마 보면서 아무 띄우네 파세들 못 띄우고 봐 아씨 시다 파세니 깨도되노 아코이 깨야 라주네 프린스네 소미네 아두가 낭네 나디 아코이 머리니 스테노 삐보 여부스 나디 라망시다 레이 파자바 살레 한가마 반 파자바 살레나 나디 까리노 사디 잉두지 까리노 봐 아두기 와나테다 ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗꯤ ꯌꯦꯡꯉꯨꯅꯦ ꯌꯦꯡꯉꯨꯕꯗ ꯀꯜꯂꯛꯆꯗ꯭ꯔꯣ ꯅꯣꯏ ꯏꯝꯐꯥꯜꯗꯗꯤ ꯁꯨꯃꯥꯏꯅ ꯂꯩꯖꯔꯝꯃꯣꯏꯅꯦ ꯍꯥ ꯅꯠꯇꯦ ꯅꯣꯏ ꯀꯩꯁꯥꯝꯄꯥꯠꯇꯒ ꯁꯨꯃꯥꯏꯅ ꯍꯪꯒꯥꯝ ꯃꯄꯥꯟ ꯁꯥꯠꯄꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯂꯩꯒꯗ꯭ꯔꯕ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯅꯠꯇꯦ ꯑꯩ ꯄ꯭ꯔꯤꯟꯁ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯅꯣꯏ ꯁꯒꯣꯜꯕꯟ ꯇꯦꯔꯥꯗꯕꯨ ꯁꯨꯃꯥꯏꯅ ꯍꯪꯒꯥꯝ ꯃꯄꯥꯟ ꯁꯨꯃꯥꯏꯅ ꯁꯥꯠꯄꯁꯤꯕꯨ ꯂꯩꯕ꯭ꯔꯕ ꯑꯁ ꯌꯥꯔꯦꯗ ꯅꯪꯁꯨ ꯈꯪꯅ ꯑꯗꯨꯝ ꯍꯥꯏꯖꯜꯂꯦ ꯁꯣꯃꯤ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯅꯣꯏ ꯁꯤꯡꯖꯃꯩꯗꯕꯨ ꯁꯨꯃꯥꯏꯅ ꯂꯩꯕ꯭ꯔꯕ ꯑꯁ ꯌꯥꯔꯦꯕ ꯅꯪꯁꯨ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯁꯤꯡꯖꯃꯩ ꯑꯗꯨꯗ ꯂꯩꯇ꯭ꯔꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯑꯥꯗ ꯂꯧ ꯑꯃ ꯂꯩꯌꯦ ꯑꯗꯨꯒꯤ ꯂꯧꯗꯣ ꯃꯤ ꯎꯍꯜꯂꯦ ꯑꯗꯣ ꯃꯐꯝ ꯑꯗꯨꯗꯤ ꯍꯪꯒꯥꯝ ꯊꯥꯏꯅ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯕꯥꯕꯨꯡꯅ ꯑꯗꯨꯗꯗꯤ ꯂꯩ ꯀꯩꯅꯣ ꯑꯗꯨꯅ ꯑꯥꯗ ꯂꯩꯕꯒꯤ ꯋꯥꯅꯤꯗꯅ ꯅꯠꯇꯦ ꯅꯣꯏ ꯏꯝꯐꯥꯜ ꯃꯌꯣꯟꯗ ꯂꯩꯕ꯭ꯔꯕ ꯌꯦꯡꯉꯨꯅꯦ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯨꯅꯦꯁꯦ ꯑꯣ ꯌꯥꯔꯦ ꯐꯖꯕꯗꯨꯅꯕꯨ ꯁ꯭ꯋꯥꯏꯗ ꯀꯣꯏꯕ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯁ꯭ꯋꯥꯏꯁꯤꯗꯒꯤ ꯅꯨꯄꯤ ꯐꯖꯕ ꯏꯔꯥꯡꯒ ꯌꯥꯎꯗꯕ ꯑꯃꯅꯤꯇꯪ ꯑꯩꯈꯣꯏꯒꯁꯨ ꯈꯪꯅꯍꯜꯂꯨꯗꯅ ꯅꯠꯇꯦ ꯑꯩꯈꯣꯏꯒꯁꯨ ꯈꯪꯅꯍꯜꯂꯣꯕ ꯏꯁ ꯅꯨꯡꯁꯤꯅꯕꯕꯨ ꯃꯤꯅ ꯍꯥꯏꯔꯒ ꯏꯟꯁꯤꯜꯂꯒ ꯌꯥꯕ꯭ꯔꯣ ꯅꯣꯏꯅ ꯁꯥꯟꯅ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄꯗꯣ ꯐꯣꯡꯗꯣꯛꯅꯒꯗꯕ ꯅꯨꯡꯁꯤꯅꯕꯕꯨ ꯃꯤꯅ ꯍꯥꯏꯔꯒ ꯈꯨꯠ ꯊꯤꯜꯂ ꯌꯥꯕ꯭ꯔꯣ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯃꯤꯠꯅ ꯌꯦꯡꯕꯗꯒꯤ ꯈꯪꯉꯦꯗꯅ ꯑꯍꯥꯟꯕꯗ ꯃꯤꯠꯅ ꯌꯦꯡꯕ ꯃꯤꯠꯇꯒꯤ ꯃꯥꯏꯊꯣꯡꯗꯒꯤ ꯊꯃꯣꯏꯗꯒꯤ ꯑꯁ ꯌꯥꯔꯦ ꯅꯪ ꯇꯧꯔani ꯃꯥꯒꯤ ꯑꯁꯤ ꯇꯧꯔani ꯅꯪꯒꯤ ꯊꯦꯁꯤꯁꯤ ꯀꯩꯅꯣꯕ ꯅꯠꯇꯦ ꯀꯔꯤꯅꯣꯕ ꯅꯨꯡꯁꯤꯅꯕꯒꯤꯔꯣ ꯔꯣꯃꯥꯟꯁꯀꯤꯔꯕ ꯅꯪꯒꯤꯁꯤꯕꯣ ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯕꯒꯤ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦ ꯅꯣꯏꯅ ꯇꯧꯔꯤꯗꯨꯗꯤ ꯀꯩꯅꯣ ꯅꯣꯏ ꯇꯧꯔꯤꯗꯨ ꯀꯩꯅꯣꯕ ꯑꯣ ꯃꯥꯟꯅꯗ꯭ꯔꯁꯨ ꯄꯨꯝꯅꯃꯛꯁꯦ PhD doctorate ꯑꯣꯏꯒꯗꯧꯔꯤꯕ ꯈꯔ ꯂꯩꯔꯗꯤꯅꯦ ꯗꯣꯛꯇꯔ ꯑꯅꯤꯜ ꯗꯣꯛꯇꯔ ꯔꯥꯖꯨ ꯗꯣꯛꯇꯔ ꯄ꯭ꯔꯤꯟꯁ ꯗꯣꯛꯇꯔ ꯁꯣꯃꯤ ꯅꯠꯇꯦ ꯁꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯇꯧꯒꯦꯅ ꯈꯜꯂꯤꯁꯤꯕꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯗꯣꯛꯇꯔ ꯍꯥꯏꯕ ꯃꯤꯡꯊꯣꯟꯗꯨꯗꯤ ꯐꯪꯉꯛꯄꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯐꯪꯉꯛꯄꯗꯗꯤ ꯇꯨꯡꯗ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯗꯤ ꯌꯥꯎꯔꯛꯀꯗꯧ ꯃꯥꯟꯗꯦ ꯀꯩꯗꯧꯗꯣꯔꯤꯕ ꯃꯁꯛ ꯐꯖꯕꯅꯣ ꯀꯩꯗꯧꯗꯣꯏꯅꯣ ꯃꯁꯛ ꯐꯖꯔꯒ ꯃꯔꯤꯟ ꯇꯥꯎꯔꯗꯤ ꯀꯔꯤ ꯇꯧꯗꯣꯔꯤꯒꯦꯕ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯐꯖꯕ ꯉꯥꯛꯇ ꯈꯟꯒꯅꯨꯀꯣ ꯃꯁꯛꯅꯦ ꯃꯔꯥꯁꯤ ꯈꯔ ꯂꯩꯕ ꯃꯒꯨꯟ ꯌꯥꯝꯅ ꯂꯩꯕ ꯑꯗꯨꯒꯅꯦ kucu kumengasu kaya pandaba marak miyai de lebusino bu hele hari kaino haisibo adui wabdi khwaidagi mubanu pising haibadi africa da leba mubanu pising se prithvi ki khwaidagi phajabasi mokhoine no mokhoine ga hajabasu leirin as adugi wana de mi haibase kucu kumenga wana taru tananba masasit nanba haibadi kari hain mathamoi sengba adugane maram sat phajaba thaksi kasi khangba adugane thogolom bebar khangba timing khangba 하이버디 단산의 자고이 사바 마통만 강대나네 마삭 파저가서 단자메 자사드레디 미와 좀 따이드나 노래 아이나 하시니 마사싯난 바 따루타난 마이시데 로니 여러분 아도이 와버디 바캉레 사링에데 눅시나바 싱세 망데가디 뻥어도 우이드나 하잉 용 카이 팔라칸다디 마우에라 칸다디네 노파드나수 노피도 망도 송우디 노피드나수 노파도 망도 송우디 시부 좀 잘라 에스 케이노 하지고 ꯑꯩꯈꯣꯏꯗꯤ ꯄꯥꯈꯪ ꯉꯥꯛꯇꯅꯦ ꯑꯗꯨꯗꯤ ꯀꯃꯥꯏ ꯈꯪꯗꯣꯏꯕ ꯅꯠꯇꯦ ꯀꯃꯥꯏ ꯈꯪꯗꯣꯏꯅꯣ ꯑꯣ ꯈꯪꯒꯅꯤ ꯑꯗꯨ ꯈꯪꯅꯤꯡꯕꯁꯤꯡꯅ ꯅꯌꯨꯝꯗ ꯀꯩ ꯄꯥꯟꯁꯤꯜꯂꯣ ꯑꯗꯨꯀꯥꯟꯗ ꯂꯣꯏ ꯈꯪꯒꯗꯧꯅꯤ ꯃꯤ ꯌꯥꯝ ꯍꯥꯏꯅꯕꯅꯦ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯅꯦ ꯃꯪꯗꯒ ꯄꯪꯎꯕꯗꯣ ꯑꯁ ꯀꯔꯤ ꯍꯥꯏꯅꯤ ꯃꯪꯗ ꯉꯁꯤ ꯎꯔꯝꯃꯤ ꯀꯥꯏꯅ ꯐꯣꯟꯒ ꯇꯧꯅꯩꯅꯤ ꯀꯩꯅꯣ ꯂꯩꯃꯤꯟꯅꯔꯀꯥꯟꯗꯗꯤꯅꯦ ꯅꯨꯄꯥꯗꯨꯅ ꯑꯁ ꯏꯕꯦꯝꯃ ꯉꯁꯤꯗꯤ ꯅꯪ ꯑꯩꯒꯤ ꯃꯪꯗ ꯎꯔꯝꯃꯤ ꯀꯥꯏꯅ ꯀꯩꯁꯨ ꯐꯣꯟꯗꯗꯤ ꯍꯥꯏꯔꯨꯅꯨ ꯗꯥꯏꯔꯦꯛ ꯃꯁꯥꯗ ꯆꯪꯉꯕ ꯍꯥꯏꯅꯗꯕꯅꯤ ꯍꯥꯏꯗꯤ ꯂꯨꯕꯨ ꯂꯨꯍꯣꯡꯈ꯭ꯔꯕ ꯂꯣꯏꯔꯕꯅꯤ ꯅꯨꯡꯁꯤꯅꯕ ꯅꯨꯡꯉꯥꯏꯕꯩ ꯋꯥꯁꯤꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯂꯣꯏꯅ ꯂꯩꯅ ꯍꯥꯏꯔꯤ ꯃꯤꯅ ꯍꯥꯏꯅꯕꯩ ꯋꯥꯅꯤꯀꯣ ꯈꯪꯗꯦ ꯑꯩꯗꯤ ꯑꯃꯨꯛ ꯐꯥꯎꯕ ꯂꯨꯍꯣꯡꯗ꯭ꯔꯤꯕꯅꯤꯅ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯩ ꯂꯨꯍꯣꯡꯖꯕ ꯅꯠꯇꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅ ꯑꯩꯅ ꯄꯥꯈꯪ ꯑꯣꯏꯖꯔꯤꯁꯤ ꯑꯁ ꯌꯥꯔꯦ ꯂꯥꯛꯑꯣ ꯔꯥꯖꯨ ꯅꯪꯁꯤꯃ ꯑꯊꯧ ꯃꯔꯝ ꯈꯪꯗꯅꯕ ꯀꯥꯟꯗꯤ ꯂꯥꯛꯑꯣ ꯑꯁꯤꯗ ꯐꯣꯇꯣ ꯈꯔ ꯀꯥꯞꯄꯁꯨ ꯂꯥꯛꯑꯣ ꯐꯣꯇꯣ ꯀꯥꯞꯄ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯃꯨꯛ ꯊꯥꯒꯠꯀꯦ ꯍꯥꯏꯔꯕ ꯑꯅꯤꯜ ꯁꯥꯗꯅ ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯒꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯄꯛꯁꯜꯂꯛꯏꯗꯨ ꯀꯩꯅꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤꯗꯤꯅꯦ
ꯌꯦꯡꯉꯨ ꯐꯣꯇꯣ ꯀꯥꯞꯐꯝ ꯉꯥꯛꯇꯅꯤ ꯅꯣꯏ ꯑꯗꯥꯏꯗꯗꯤ ꯁꯦꯜꯐꯤ ꯇꯧꯕ ꯃꯇꯝꯗ ꯐꯖꯕ ꯕꯤꯜꯗꯤꯡ ꯑꯗꯨꯒ ꯁꯣꯔꯣꯛ ꯂꯝꯕꯤꯕꯨꯗꯤ ꯑꯗꯨꯝ ꯄꯪꯂꯩ ꯃꯔꯩꯕ ꯂꯝꯕꯤ ꯃꯇꯥꯏꯗ ꯃꯣꯠꯂꯤꯕ ꯈꯣꯠꯂꯤꯕ ꯇꯨꯔꯦꯟꯒꯤ ꯃꯅꯝ ꯅꯝꯊꯤꯕ ꯅꯝꯕꯨꯜ ꯇꯨꯔꯦꯟꯒꯤ ꯃꯅꯝ ꯅꯝꯊꯤꯕꯗꯨꯅ ꯑꯃꯨꯛ ꯏꯁꯤꯡ ꯆꯦꯟꯊꯗꯕꯒꯤ ꯀꯣꯛ ꯉꯥꯎꯔꯛꯄꯗꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯉꯝꯗꯦ ꯍꯥꯏꯔꯨꯅꯤ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣ ꯂꯣꯏꯕꯖꯥꯠꯅꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯇꯨꯔꯦꯟ ꯃꯌꯥꯒ ꯑꯣꯏꯔꯦ ꯕꯔꯥꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤꯀꯣ ꯃꯅꯝ ꯅꯝꯊꯤꯔꯛꯄ ꯃꯇꯝꯗꯗꯤ ꯑꯣ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯅꯝꯃꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ ꯑꯗꯨꯗꯁꯨ ꯅꯠꯇꯦ ꯅꯣꯏꯗꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯀꯥꯡ ꯆꯤꯛꯇ꯭ꯔꯁꯨ ꯅꯣꯏꯗꯗꯤ ꯀꯥꯡ ꯌꯥꯝ ꯆꯤꯛꯏ ꯗ꯭ꯔꯦꯟꯁ ꯂꯩꯔꯤꯕ ꯈꯣꯠꯂꯤꯕ ꯃꯣꯠꯂꯤꯕ ꯃꯌꯥꯝ ꯅꯣꯡ ꯈꯖꯤꯛꯇꯪ ꯆꯨꯔꯛꯄ ꯃꯇꯝꯗ ꯏꯁꯤꯡ ꯆꯦꯟꯊꯗꯕꯒꯤ ꯑꯄꯨꯝ ꯑꯁꯥ ꯃꯌꯥꯝ ꯂꯝꯕꯤꯅꯦꯅ ꯈꯨꯗ꯭ꯔꯤꯛ ꯈꯨꯔꯗꯅ ꯃꯁꯥꯒꯤ ꯂꯝꯕꯤꯁꯤꯡ ꯑꯗꯣ ꯈꯖꯤꯛ ꯊꯥꯗꯣꯛꯇꯅ ꯅꯠꯇꯦ ꯄꯥꯛꯅ ꯈꯣꯠꯅ ꯆꯠꯄ ꯌꯥꯅꯕꯒꯤ ꯃꯑꯣꯡ ꯑꯃꯇ ꯇꯧꯗꯦ ꯑꯩꯈꯣꯏ ꯈꯨꯡꯒꯪꯗꯗꯤ ꯌꯦꯡꯉꯨ ꯂꯝꯕꯤ ꯉꯥꯛꯇ ꯊꯥꯗꯣꯛꯅꯔꯤꯕ ꯊꯩꯗꯣꯛꯅꯔꯤꯕ ꯃꯌꯥꯝꯁꯦ ꯌꯥꯔꯦ ꯀꯩꯗꯧꯒꯦ ꯅꯣꯏ ꯈꯨꯡꯒꯪꯅ ꯂꯣꯏ ꯍꯦꯜꯂꯦ ꯀꯩꯗꯧꯒꯦ ꯂꯥꯛꯑꯣ ꯀꯩꯗꯧꯔꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ ꯑꯃꯁꯦ ꯐꯣꯇꯣ ꯀꯥꯞꯅꯤ ꯆꯠꯈ꯭ꯔꯦ ꯍꯩ ꯉꯥꯏꯈꯣꯅꯦ ꯃꯥꯡꯗꯒꯤꯁꯨ ꯑꯃꯨꯛ ꯇ꯭ꯔꯦꯛ ꯇꯨꯡꯗꯒꯤ ꯑꯃꯨꯛꯁꯨ ꯇ꯭ꯔꯦꯛ ꯃꯇꯥꯏꯗꯒꯤ ꯑꯃꯨꯛ ꯇ꯭ꯔꯦꯛ ꯑꯁ ꯀꯩꯅꯣ ꯔꯥꯖꯨ ꯇꯧꯏꯗꯨꯕꯣ ꯑꯁ ꯍꯣꯔꯦꯟ ꯊꯥꯒꯠꯀꯦ ꯇꯧꯕꯅꯤꯗ ꯑꯅꯤꯟ ꯁꯥꯗꯅ ꯑꯝꯇ ꯃꯊꯪ ꯊꯥꯒꯠꯀꯦ ꯇꯧꯕꯅꯤ ꯅꯠꯇꯦꯅꯦ ꯉꯥꯏꯈꯣꯅꯦ ꯑꯩꯕꯣ ꯑꯅꯤꯟ ꯁꯥꯔꯒ ꯑꯩꯁꯨ ꯌꯨꯇ꯭ꯌꯨꯕ ꯑꯝꯇ ꯍꯥꯡꯖꯤꯔ ꯈꯪꯗꯦ ꯏꯁ ꯑꯩꯗꯤ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯗꯅ ꯐꯦꯁꯕꯨꯛꯀ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯗ ꯈꯔ ꯊꯥꯒꯠꯄꯩ ꯋꯥꯅꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯊꯥꯒꯠꯇ꯭ꯔꯗꯤ ꯍꯌꯦꯡ ꯅꯨꯄꯤꯒ ꯊꯤꯔꯀꯥꯟꯗꯗꯤ ꯐꯣꯇꯣ ꯊꯥꯒꯠꯂꯨꯕꯗ ꯅꯨꯄꯤꯅ ꯀꯅꯥꯅ ꯈꯪꯅꯤ ꯀꯅꯥꯗ ꯎꯠꯀꯦꯅ ꯊꯥꯒꯠꯂꯤꯅೋ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯂꯤꯕ ꯐꯣꯇꯣꯒ ꯊꯥꯒꯠꯂꯤꯕ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯨꯕꯨ ꯀꯅꯥꯗ ꯏꯔꯥꯡ ꯇꯧꯔꯤꯅꯣ ꯅꯨꯄꯤꯅ ꯉꯥꯡꯉꯗꯤ ꯀꯝꯗꯧꯅꯤ ꯑꯁ ꯆꯨꯝꯃꯤꯅꯦ ꯍꯥꯏꯒꯨꯝꯗꯅ ꯍꯌꯦꯡꯋꯥꯏꯗꯤ ꯅꯨꯄꯤꯅ ꯀꯩꯁꯤ ꯉꯥꯡꯉꯛꯀꯅꯤꯀꯣ ꯑꯁ ꯑꯩꯅ ꯍꯧꯖꯤꯛ ꯐꯣꯇꯣꯒ ꯊꯥꯒꯠꯇꯅ ꯈꯣꯠꯇꯅ ꯇꯧꯔꯤꯁꯤꯡꯁꯦ ꯍꯌꯦꯡꯋꯥꯏ ꯌꯨꯝ ꯀꯩꯒ ꯄꯥꯜꯂꯀꯥꯟꯗꯗꯤ ꯑꯁ ꯑꯉꯥꯡ ꯃꯀꯣꯛ ꯄꯥꯠꯄ ꯑꯃꯅꯤꯒ ꯑꯃꯨꯛ ꯂꯩꯁꯜꯂꯕ ꯑꯗꯩꯗꯤ ꯑꯩꯅ ꯐꯣꯇꯣ ꯑꯝꯇꯪ ꯀꯥꯏꯅ ꯊꯥꯒꯠꯂꯨꯕ ꯃꯇꯝꯗ ꯏꯔꯥꯡ ꯇꯧꯋꯦꯅ ꯅꯨꯄꯤꯅ ꯉꯥꯡꯉꯛꯀꯗꯣꯏꯅꯤ ꯁꯤꯗꯅꯤꯅꯦ ꯑꯩꯅ ꯅꯨꯄꯤꯒ ꯑꯝꯇ ꯀꯣꯏꯗꯉꯩ ꯂꯩꯔꯤꯁꯦ ꯂꯥꯛꯑꯣ ꯁꯣꯃꯤ ꯀꯩꯗꯧꯒꯦ ꯂꯥꯛꯑꯣꯅꯦ ꯐꯣꯇꯣ ꯑꯃꯗꯤ ꯁꯠ ꯀꯥꯞꯁꯤ ꯂꯥꯛꯑꯣ ꯄꯨꯂꯞ ꯑꯩꯈꯣꯏ ꯁꯤ ꯀꯥꯞꯃꯤꯟꯅꯁꯤ ꯂꯥꯛꯁꯦ ꯂꯥꯛꯑꯣ ꯁꯣꯝꯗ ꯂꯦꯞꯄꯨ ꯂꯥꯛꯁꯦ ꯁꯦ ꯁꯣꯝꯗ ꯑꯝꯇ ꯁꯦ ꯑꯁ ꯑꯣꯀꯦ ꯁꯤ ꯃꯦꯃꯣꯔꯤ ꯑꯣꯏꯔꯗꯧꯅꯤ ꯁꯨꯀꯥꯎ ꯀꯥꯎꯔꯣꯏꯗꯧꯅꯤꯁꯦ ꯉꯥꯏꯈꯣꯅꯦ ꯀꯩꯅꯣ ꯅꯪ ꯍꯧꯖꯤꯛ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯕ ꯍꯥꯏꯕꯗꯣ ꯑꯁ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯉꯒ ꯃꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯅꯔꯦꯃꯤ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯌꯨꯇ꯭ꯌꯨꯕꯀ ꯍꯥꯡꯉꯒ ꯀꯩꯅꯣ ꯚꯤꯗꯤꯑꯣꯒ ꯕ꯭ꯂꯣꯒꯀ ꯃꯆꯥ ꯁꯦꯝꯗꯅ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯀꯣꯏꯕ ꯆꯠꯂꯤꯕ ꯈꯣꯠꯂꯤꯕꯁꯤꯡꯗꯨ ꯅꯝꯃꯒ ꯑꯗꯨꯝ ꯊꯥꯒꯠꯄꯗ ꯄꯩꯁా ꯐꯪꯕ ꯌꯥꯏꯃꯤ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ ꯃꯤ ꯈꯔꯅ ꯇꯧꯔꯒ ꯄꯪꯌꯥꯗ ꯌꯥꯕꯅꯤ ꯀꯥꯏꯗ ꯁꯨꯡꯈꯟ ꯈꯜꯂꯨꯅꯨ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯕ ꯀꯥꯏꯅ ꯅꯠꯇꯦ ꯀꯔꯤꯅꯣꯕ ꯅꯪꯅ ꯅꯣꯏꯗꯨ ꯀꯔꯤꯅꯣꯕ ꯑꯣ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯕ ꯍꯥꯏꯕꯗꯨ ꯑꯔꯥꯏꯕ ꯅꯠꯇꯦꯌꯦ ꯃꯁꯥꯅ ꯀꯔꯤꯒꯨꯝꯕ ꯀꯣꯟꯇꯦꯟꯠ ꯁꯦꯝꯕ ꯏꯚꯦꯟꯠꯁꯦ ꯀ꯭ꯔꯤꯌꯦꯠ ꯇꯧꯕ ꯑꯃ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯃꯤꯅꯒ ꯌꯦꯡꯕꯤꯕꯩ ꯋꯥ ꯂꯩꯄꯣꯟꯇꯦꯗ ꯍꯧꯖꯤꯛꯀꯥꯟꯗꯤꯅꯦ ꯈꯔ ꯄꯛꯇꯕꯁꯤꯡꯅꯁꯨ ꯄꯪꯇꯧꯗ ꯇꯧꯏ ꯑꯄꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯌꯦꯡꯅꯤꯡꯗꯕꯅꯁꯨ ꯄꯤꯛ ꯊꯟꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯄꯩꯁꯥ ꯐꯪꯗꯧꯕ ꯃꯥꯜꯂꯒꯅꯦ ꯌꯥꯝꯅ ꯀꯟꯅ ꯋꯥꯅ ꯍꯣꯠꯅꯔꯨꯔꯒ ꯀꯔꯤꯃꯠꯇ ꯐꯪꯗꯗꯅ ꯐꯨꯗꯤꯠꯇ ꯃꯥꯡꯖꯣꯡ ꯆꯣꯡ ꯑꯣꯏꯖꯕ ꯐꯪꯒꯅꯤ ꯀꯥꯏꯅ ꯈꯜꯂꯨꯔꯒꯅꯦ ꯃꯥꯡꯗꯅ ꯇꯥꯗꯅ ꯂꯩꯕ ꯀꯣꯛꯊꯣꯡ ꯑꯃꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯄꯣꯠꯅꯤꯗ ꯆꯨꯝꯃꯦ ꯔꯥꯖꯨꯅ ꯍꯥꯏꯁꯦ ꯊꯤꯅ ꯆꯨꯝꯕꯖꯥꯠꯅꯤ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯕꯒꯤ ꯋꯥꯈꯜꯗꯗꯤ ꯁꯨꯡꯈꯟ ꯈꯟꯕꯤꯔꯣꯅꯨ ꯗꯣꯛꯇꯔꯦꯠꯇꯣ ꯑꯗꯨꯗꯣ ꯑꯗꯨꯝ ꯐꯪꯅꯕ ꯑꯗꯨꯝ ꯍꯣꯠꯅꯕꯤꯌꯨ ꯗꯣꯛꯇꯔꯦꯠ ꯐꯪꯉꯒꯅꯦ ꯑꯗꯨꯝ ꯂꯣꯏꯅ ꯐꯪꯉꯛꯀꯅꯤ ꯌꯨꯇ꯭ꯌꯨꯕꯇꯅꯦ ꯃꯃꯤꯡ ꯆꯠꯂꯦ ꯐꯥꯎꯔꯦꯅ ꯅꯨꯄꯤꯅ ꯈꯣꯏꯇꯥꯟ ꯇꯥꯟꯅꯗꯧꯕ ꯀꯩꯁꯨ ꯂꯩꯇꯦ ꯃꯁꯤꯅ ꯅꯨꯄꯤꯗ ꯍꯥꯏ ꯂꯩꯔꯦ ꯁꯣꯃꯤꯁꯤꯅ ꯀꯩꯅꯣ ꯋꯥ ꯑꯝꯇ ꯉꯥꯡꯉꯗꯤ ꯅꯨꯄꯤ ꯑꯣ ꯑꯗꯨ ꯋꯥꯕꯨꯗꯤ ꯅꯨꯄꯤꯗꯤ ꯑꯩꯈꯣꯏꯗꯤ ꯁꯨꯡꯀꯣꯏ ꯀꯣꯏꯖꯗꯤꯌꯦ ꯑꯩꯈꯣꯏꯗꯤ ꯁꯨꯡꯀꯣꯏ ꯀꯣꯏꯖꯗꯦ ꯍꯌꯦꯡ ꯅꯣꯏꯁꯨ ꯁꯤꯠꯀꯅꯦꯅ ꯍꯥꯏꯕꯩ ꯋꯥꯅꯤ ꯊꯦꯡꯈ꯭ꯔꯦ ꯂꯥꯛꯑꯣ ꯑꯗꯨꯝ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯗꯅꯕ ꯋꯥ ꯑꯝꯇ ꯉꯥꯡꯅꯕ ꯌꯥꯗꯦ ꯍꯥꯏꯔꯨꯔꯒ ꯅꯨꯄꯤ ꯑꯗꯨ ꯑꯗꯥ ꯀꯥꯟꯗꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯃꯁꯤꯗꯩꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯅ ꯐꯣꯀꯁ ꯀꯥꯟꯅꯗꯦ ꯑꯗꯨ ꯉꯥꯏꯈꯣ ꯅꯪꯒꯤ ꯀꯥ ꯚꯔꯥꯗꯨꯕꯨ ꯑꯩ ꯀꯥꯗꯣ ꯍꯥꯟꯅ ꯂꯩꯔꯝꯕꯗꯣ ꯍꯣꯡꯉꯦꯕ ꯑꯇꯣꯞꯄ ꯃꯐꯝ ꯍꯣꯡꯉꯦꯕ ꯅꯠꯇꯦ ꯀꯗꯥꯏꯋꯥꯏꯗꯅꯣ ꯑꯩ ꯁꯣꯝꯗ ꯈꯥꯒꯦꯝꯄꯜꯂꯤ ꯁꯣꯝ ꯃꯄꯥꯟꯔꯣꯝꯗꯅꯤ ꯃꯐꯝ ꯑꯃꯈꯛ ꯍꯥꯏꯅꯔꯤ ꯑꯩ ꯀꯣꯟꯅ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦꯗ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤꯗꯨ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣꯕ ꯑꯁ ꯍꯧꯖꯤꯛꯀꯤꯗꯨ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯗꯦ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯂꯩ ꯂꯩꯔꯛꯇꯨꯗꯅꯦ ꯀꯔꯤꯅꯣ ꯃꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯒꯥꯔꯤ ꯃꯈꯣꯟ ꯑꯍꯧꯕꯁꯤꯡꯗꯣ ꯕꯣ ꯉꯪꯗꯅ ꯑꯁ ꯃꯦꯟ ꯃꯥꯟ ꯇꯥꯕꯖꯥꯠ ꯅꯠꯇꯦ ꯂꯩꯔꯛꯇꯨ ꯈꯔ ꯊꯤꯡꯖꯤꯜꯂꯕꯗꯤꯅꯦ ꯒꯥꯔꯤ ꯊꯧꯗꯨꯅ ꯑꯗꯨꯝ ꯁꯥꯟꯅ ꯂꯩꯖꯥꯠꯅꯤꯗ ꯂꯩꯀꯥꯏꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯇꯅꯅꯦ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯁꯤꯗꯩꯗ ꯒꯥꯔꯤ ꯇꯧꯔꯤꯁꯦ ꯊꯣꯛꯂꯛꯇꯅ ꯆꯩꯗꯅ ꯉꯥꯡꯗꯅ ꯈꯣꯠꯇꯅ ꯀꯔꯤꯝ ꯇꯧꯕꯖꯥꯠ ꯅꯠꯇꯦ ꯍꯥꯏꯔꯨꯔꯒꯁꯨ ꯅꯈꯣꯏꯒꯤ ꯅꯊꯧꯔ ꯍꯥꯏꯔꯛꯀꯅꯦꯅ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯉꯥꯡꯅꯤꯡꯗꯕ꯭ꯔꯥ ꯈꯪꯗꯦ ꯍꯨꯏ ꯑꯊꯧꯕ ꯑꯃꯃꯝꯅꯦ ꯒꯦꯠꯇꯨꯗ ꯊꯣꯡꯖꯤꯟꯗꯨꯗ ꯄꯨꯟꯁꯤꯜꯂ ꯊꯝꯃꯒꯅꯦ ꯒꯥꯔꯤ ꯃꯈꯣꯟ ꯃꯗꯨꯗꯒꯤꯗꯤ ꯑꯃꯨꯛ ꯒꯥꯔꯤ ꯊꯧꯕ ꯂꯥꯛꯄ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯅꯨꯄꯥ ꯅꯍꯥꯁꯤꯡꯗꯨꯅ ꯑꯃꯨꯛ ꯂꯥꯡꯉꯛꯑꯅꯤ ꯃꯗꯒꯤꯗꯤ ꯀꯩꯗꯧꯔꯅꯤ ꯃꯣꯏ ꯂꯥꯡꯉꯛꯑꯕꯅꯤꯅ ꯍꯨꯏꯁꯤꯡꯗꯨ ꯑꯃꯨꯛ ꯈꯣꯡꯒꯠꯂꯅꯤ ꯍꯨꯏ ꯑꯃꯗꯨ ꯈꯣꯡꯉꯗꯤ ꯃꯊꯪꯒꯤ ꯍꯨꯏ ꯑꯃ ꯈꯣꯡꯉꯅꯤ ꯍꯨꯏꯁꯨ ꯃꯈꯟ ꯉꯥꯛꯇꯅꯤ ꯖꯔꯃꯟ ꯁꯦꯐꯔ ꯑꯗꯒꯤꯗꯤ ꯑꯁ ꯈꯪꯗꯦꯗ ꯀꯔꯤꯅꯣ ꯍꯨꯏ ꯃꯃꯤꯡ ꯃꯌꯥꯝ ꯂꯩꯗꯥꯏꯅꯦ ꯃꯆꯥ ꯑꯃ ꯈꯣꯡꯀꯅꯤ ꯑꯆꯧꯕ ꯑꯃ ꯈꯣꯡꯀꯅꯤ ꯃꯆꯤꯟ ꯀꯛꯄ ꯑꯃ ꯈꯣꯡꯀꯅꯤ ꯄꯪꯈꯣꯡꯗ ꯈꯣꯡꯀꯅꯤ ꯃꯗꯩꯗꯤ ꯄꯥꯕ ꯈꯣꯠꯄ ꯑꯩ ꯀꯔꯤꯝꯇ ꯌꯥꯗꯦ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯕꯗꯤꯅꯦ ꯑꯩ ꯗꯣꯛꯇꯔꯦꯠ ꯑꯣꯏꯕꯗꯤ ꯍꯥꯏꯔꯨꯅꯨ ꯑꯩ ꯉꯥꯎꯗꯅꯒ ꯆꯠꯀꯗꯣꯔꯤꯖꯥꯠꯅꯤ ꯅꯠꯇꯦ ꯅꯪ ꯍꯧꯖꯤꯛꯄꯨ ꯍꯣꯡꯉꯕ꯭ꯔꯕ ꯍꯣꯏ ꯍꯣꯡꯉꯦ ꯑꯩꯅ ꯍꯣꯡꯉꯤꯕ ꯃꯐꯝꯗꯨꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯑꯃ ꯂꯩꯌꯦ ꯃꯣꯏꯗ ꯉꯥꯏꯍꯥꯛꯇꯪ ꯑꯩ ꯅꯣꯡꯃ ꯅꯤꯅꯤꯒꯤꯅꯦꯅ ꯑꯩ ꯊꯩꯖꯜꯂ ꯂꯩꯕꯅꯦ ꯑꯗꯨꯗꯤ ꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯕ ꯃꯐꯝ ꯅꯠꯇꯦ ꯃꯈꯣꯏ ꯏꯃꯨꯡꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯤꯟꯕꯖꯥꯠꯅꯤ ꯑꯩ ꯃꯐꯝ ꯑꯅꯧꯕꯗꯣ ꯑꯩ ꯁꯤꯜꯂꯀꯥꯟꯗ ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯦꯕ ꯐꯔꯦ ꯑꯗꯨꯗꯤ ꯑꯗꯨ ꯃꯐꯝꯗꯨ ꯍꯣꯡꯕꯒꯅꯦ ꯄꯥꯔꯇꯤ ꯑꯃꯗꯤ ꯅꯪ ꯁꯤꯜꯂꯛꯄ ꯇꯥꯕ
ꯑꯣ ꯌꯥꯔꯦ ꯌꯥꯔꯦ ꯁꯤꯜꯂꯛꯀꯦ ꯂꯥꯛꯄꯤꯒꯗ꯭ꯔꯣ ꯉꯁꯤ ꯈꯛꯇꯅꯤ ꯁꯤ ꯐꯥꯎꯕꯗ ꯅꯣꯡ ꯈꯣꯡꯗꯦꯅ ꯊꯥꯏ ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯒꯦ ꯌꯥꯔꯦꯁꯦ ꯌꯥꯔꯦ ꯀꯩꯗꯧꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯊꯦꯡꯈ꯭ꯔꯅꯤ ꯆꯠꯅꯅꯕ ꯇꯧꯁꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯗꯣ ꯊꯧꯔꯣꯅꯦ ꯒꯥꯔꯤꯗꯣ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯌꯥꯔꯦ ꯇꯨꯡꯗꯅꯦ ꯅꯪꯅ ꯊꯧꯗ꯭ꯔꯁꯨ ꯃꯥꯡꯗ ꯂꯥꯛꯑꯣ ꯂꯝꯕꯤꯁꯦ ꯅꯪꯅ ꯈꯔ ꯅꯨꯡꯉꯥꯏꯕꯗꯨ ꯈꯜꯂꯒ ꯇꯥꯎ ꯂꯥꯛꯑꯣ ꯌꯥꯔꯦ ꯊꯧꯔꯨ ꯂꯥꯛꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯌꯥꯝ ꯆꯠꯁꯤ ꯂꯥꯛꯑꯣ ꯆꯠꯁꯦ ꯑꯗꯣ ꯐꯣꯇꯣꯁꯤꯡꯗꯣ ꯅꯪ ꯃꯊꯪ ꯊꯥꯒꯠꯂꯣꯀꯣ ꯌꯧꯕꯒ ꯃꯊꯪ ꯊꯥꯒꯠꯂꯗꯕꯅꯤ ꯐꯔꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯣ ꯀꯃꯣꯟ ꯆꯠꯁꯦ ꯍꯣꯏ ꯑꯅꯤꯜ ꯑꯧ ꯇꯥꯗꯥ ꯍꯩ ꯀꯩꯅꯣꯅꯦ ꯅꯪꯕꯨ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯂꯥꯛꯑꯝꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯗꯥꯏꯅꯦ ꯑꯧ ꯇꯥꯗꯥ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯈꯔꯒ ꯂꯥꯛꯑꯝꯕꯅꯦ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯃꯐꯝꯁꯦ ꯆꯠꯂꯨꯁꯦꯗ ꯑꯗꯨꯝ ꯍꯥꯏ ꯂꯩꯕ ꯑꯁ ꯑꯗ ꯑꯩꯅꯗꯤ ꯏꯀꯥꯏꯖꯗꯅꯅꯦ ꯑꯁ ꯃꯣꯏꯗꯤ ꯁꯤꯗ ꯂꯥꯛꯑꯒ ꯍꯔꯥꯎꯕꯗ ꯍꯪꯒꯥꯝ ꯃꯔꯛꯇꯕꯨ ꯑꯃꯨꯛ ꯆꯠ ꯑꯗꯒꯤ ꯑꯁ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯂꯩꯕ ꯃꯅꯥ ꯃꯁꯤꯡꯒꯤ ꯐꯥꯔꯝꯁꯤꯡ ꯉꯥꯒꯤ ꯐꯥꯔꯝꯁꯤꯡꯗꯨ ꯌꯦꯡꯕꯗ ꯃꯣꯏꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯕꯅꯤꯗꯅ ꯆꯠꯁꯤ ꯌꯥꯗꯗꯅ ꯀꯩꯅꯣꯅꯦ ꯑꯁ ꯑꯋꯥꯕ ꯑꯣꯏꯈ꯭ꯔꯖꯥꯠꯅꯤ ꯑꯩ ꯑꯅꯤꯜ ꯑꯩꯅ ꯇꯥꯕꯗꯗꯤ ꯅꯪꯕꯨ ꯀꯩꯅꯣ ꯁꯤꯗ ꯂꯩꯕ ꯏꯪꯈꯣꯜꯗꯨꯕꯨ ꯌꯣꯟꯅꯦꯅ ꯇꯥꯔꯤꯁꯤꯕꯨ ꯇꯥꯗꯥ ꯑꯆꯨꯝꯕꯅꯦ ꯏꯪꯈꯣꯜ ꯑꯃꯈꯛ ꯂꯩꯕꯗꯨ ꯏꯃꯥꯁꯨ ꯂꯩꯇ꯭ꯔꯦ ꯄꯥꯕꯨꯡꯁꯨ ꯂꯩꯇ꯭ꯔꯦ ꯀꯔꯤꯕꯨ ꯇꯧꯔꯨꯗꯣꯏꯅꯣꯗ ꯁꯤꯗꯩꯗ ꯏꯪꯈꯣꯜꯗꯨ ꯁꯨꯝ ꯎꯔꯒꯅꯦ ꯑꯩ ꯄꯨꯛꯅꯤꯡꯁꯦ ꯁꯨꯝ ꯂꯩꯊꯥꯕ ꯉꯝꯃꯛꯇꯦ ꯐꯥꯊꯕ ꯉꯝꯃꯛꯇꯦ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯨꯕꯗꯅꯤ ꯏꯃꯥꯅ ꯀꯧꯔꯛꯇꯨꯕꯤꯗꯅꯤ ꯑꯗꯨꯒ ꯌꯨꯝꯗꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯄꯗꯁꯨ ꯄꯥꯕꯨꯡꯅ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯄꯩꯌꯥ ꯁꯤꯕꯗꯣ ꯍꯦꯛꯇ ꯎꯔꯦ ꯑꯩ ꯃꯐꯝꯁꯦ ꯑꯩ ꯀꯩꯁꯨ ꯂꯩꯅꯤꯡꯗ꯭ꯔꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯅꯁꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯃꯐꯝ ꯑꯁꯤꯗ ꯅꯪꯅ ꯂꯩꯅꯤꯡꯗ꯭ꯔꯦꯅ ꯍꯥꯏꯔꯤꯁꯤꯕꯨ ꯅꯠꯇꯦ ꯅꯃꯥꯟꯅꯕꯁꯤꯡꯗꯨ ꯂꯥꯛꯑꯒ ꯁ꯭ꯋꯥꯏꯗ ꯉꯥꯎꯏ ꯍꯟꯁꯤ ꯌꯥꯗꯦꯅ ꯍꯧꯖꯤꯛ ꯈꯛꯇ ꯅꯪꯕꯨ ꯍꯥꯏꯗꯥꯏꯅꯦ ꯇꯥꯗꯥ ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯂꯝ ꯑꯃ ꯂꯩꯗꯨꯅ ꯑꯩꯁꯨ ꯂꯩꯔꯛꯈꯤꯕꯁꯨ ꯌꯥꯏꯗ ꯑꯗꯨꯕꯨ ꯑꯩ ꯌꯨꯝꯐꯝ ꯑꯗꯨꯗꯗꯤ ꯑꯩ ꯂꯩꯅꯤꯡꯗ꯭ꯔꯦ ꯑꯩ ꯑꯍꯜ ꯂꯃꯟꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯁꯤꯗꯤ ꯃꯤꯗꯤ ꯌꯣꯟꯊꯣꯛꯅꯕ ꯅꯠꯇꯦꯅꯦ ꯅꯠꯇꯦ ꯅꯪꯅ ꯈꯜꯂꯤꯗꯨꯕꯨ ꯀꯔꯤꯅꯣꯕ ꯆꯨꯝꯃꯤ ꯇꯥꯗꯥ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯩ ꯃꯐꯝ ꯑꯁꯤ ꯌꯣꯟꯊꯣꯛꯅꯤꯡꯗꯦ ꯑꯗꯨꯒ ꯑꯩ ꯁꯤꯗꯒꯤꯗꯤ ꯑꯩꯁꯨ ꯁꯤꯗꯩꯗ PhD ꯇꯧꯔꯤꯁꯦ ꯑꯩ ꯃꯁꯤ ꯂꯣꯏꯔꯛꯑꯒꯗꯤ ꯑꯩ ꯃꯄꯥꯟꯂꯣꯝꯗꯁꯨ ꯑꯩ ꯀꯔꯤꯅꯣ ꯈꯔ ꯇꯧꯅꯤꯡꯕꯁꯨ ꯂꯩꯕ ꯌꯨꯝꯗ ꯀꯅꯥꯃꯠꯇꯒ ꯂꯩꯇꯕꯒ ꯑꯣꯏꯔꯦ ꯑꯩꯅ ꯂꯧ ꯏꯪꯈꯣꯜ ꯁꯤꯗꯩꯗ ꯆꯥꯎꯅ ꯊꯝꯖꯤꯜꯂ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯒꯤ ꯏꯍꯩꯁꯤꯡ ꯇꯝꯕꯗ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒ ꯃꯐꯝ ꯆꯥꯅ ꯕꯦꯡꯛꯇ ꯄꯩꯁꯥꯗꯣ ꯊꯝꯖꯤꯜꯂꯒ ꯑꯩꯅ ꯍꯌꯦꯡ ꯃꯥꯏ ꯄꯥꯛꯂꯕ ꯃꯇꯨꯡꯗ ꯀꯔꯤꯅꯣ ꯁꯤꯖꯤꯟꯅꯒꯦꯅ ꯇꯧꯕꯅꯤ ꯑꯗꯨꯒꯤ ꯋꯥꯗꯤ ꯌꯥꯝꯅ ꯐꯩꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗꯅꯦ PhD ꯇꯧꯕ ꯗꯣꯛꯇꯔꯦꯠ ꯑꯣꯏꯕ ꯒꯥꯏꯗꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯑꯍꯥꯟꯕꯕꯨ ꯑꯣꯏꯒꯅꯤꯅꯦ ꯑꯩꯈꯣꯏ ꯈꯨꯡꯒꯪꯁꯤꯗꯗꯤ ꯅꯪꯉꯣꯟꯗꯒꯤꯅꯦ ꯂꯣꯏꯅꯃꯛ ꯃꯌꯥꯝꯁꯦ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯀꯌꯥ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯈꯨꯡꯒꯪ ꯑꯁꯤꯗꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨꯍꯦ ꯑꯃꯈꯛꯇꯤ ꯂꯩ ꯑꯩꯈꯣꯏꯒꯤ ꯂꯣꯏꯖꯤꯡ ꯂꯣꯏꯌꯥꯗ ꯂꯩꯔꯤꯕ ꯈꯨꯡꯒꯪꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯔꯀꯥꯟꯗꯅꯦ ꯂꯣꯏꯅꯃꯛ ꯏꯝꯐꯥꯜꯗꯒꯤ ꯏꯝꯐꯥꯜ ꯅꯨꯄꯤ ꯑꯃ ꯂꯧꯔꯒꯅꯦ ꯏꯝꯐꯥꯜꯗ ꯍꯣꯡꯉ ꯂꯩꯈꯤꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯀꯔꯤꯝ ꯑꯣꯏꯍꯧꯗꯦꯀꯣ ꯇꯥꯗꯥ ꯑꯩ ꯁꯣꯏꯗꯅ ꯑꯩ ꯍꯜꯂꯛꯀꯅꯤꯌꯦ ꯑꯩ ꯊꯕꯛꯁꯤꯗ ꯃꯥꯏ ꯄꯥꯛꯈꯤꯒꯦꯅ ꯇꯧꯕꯅꯤꯗ ꯑꯇꯩꯒꯤ ꯅꯠꯇꯦ ꯇꯥꯗꯥ ꯂꯩꯕꯒꯤ ꯋꯥꯗꯤ ꯑꯩꯈꯣꯏ ꯁꯣꯟꯗꯤ ꯈꯨꯔꯥꯝ ꯆꯥꯎꯏꯒꯤ ꯂꯝ ꯑꯃꯁꯨ ꯂꯩꯗꯅ ꯃꯣꯏꯒꯤ ꯒꯥꯏꯗꯨ ꯃꯆꯥ ꯅꯤꯉꯣꯟ ꯑꯃꯠꯇꯅꯤ ꯑꯗꯨꯒ ꯅꯨꯄꯥꯁꯨ ꯑꯃꯠꯇ ꯌꯥꯎꯕ ꯅꯠꯇꯦ ꯈꯨꯔꯥꯝ ꯆꯥꯅꯁꯨ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ ꯏꯪꯈꯣꯜꯗꯨ ꯇꯪꯈꯥꯏ ꯍꯟꯖꯟꯅꯔꯁꯤ ꯀꯥꯏꯅ ꯍꯥꯏꯕꯁꯨ ꯂꯩꯕꯅꯤ ꯈꯨꯔꯥꯝ ꯆꯥꯁꯨ ꯁꯣꯜꯂꯦ ꯑꯗꯣ ꯑꯗꯨꯒꯤ ꯃꯇꯝꯁꯨ ꯁꯣꯏꯗꯅ ꯂꯥꯛꯈꯤꯕ ꯌꯥꯏꯗ ꯑꯩ ꯅꯠꯇꯦ ꯅꯪꯒꯤ ꯏꯪꯈꯣꯜꯗꯨꯕꯨ ꯀꯌꯥꯅꯣꯃꯤ ꯅꯪꯒꯤꯗꯨꯕꯣ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯃꯐꯝꯅꯤ ꯂꯧꯅꯦ ꯀꯔꯤꯅꯦ ꯀꯌꯥꯅꯣꯃꯤ ꯅꯪꯅ ꯌꯣꯟꯂꯤꯕꯣ ꯌꯥꯝꯕ ꯅꯠꯇꯦꯗ ꯄꯨꯟꯅꯕꯗꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯃꯒꯨꯝꯕꯗꯤ ꯑꯣꯏꯅꯦꯅ ꯈꯜꯂꯤ ꯑꯁ ꯌꯥꯝꯈ꯭ꯔꯦꯗꯣ ꯑꯩꯈꯣꯏꯕꯨꯡꯉꯣ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯃꯗꯨꯕꯨ ꯅꯪꯕꯨ ꯀꯔꯤꯅꯣꯕ ꯇꯧꯗꯣꯔꯤꯗꯨꯕ ꯅꯪꯕꯨ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯄꯩꯁꯥꯗꯨ ꯑꯔꯥꯟꯕ ꯂꯝꯕꯤ ꯑꯃꯗꯒ ꯁꯤꯖꯤꯟꯅꯈꯤꯗꯅꯅꯦ ꯃꯗꯨ ꯃꯥꯡꯕꯗꯤ ꯏꯕꯨꯡꯉꯣ ꯄꯥꯝꯃꯨꯈ꯭ꯔꯦꯗꯀꯣ ꯅꯊꯟꯗ ꯄꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯅꯗꯤ ꯅꯪꯒꯤꯗꯃꯛꯇ ꯋꯥꯖꯔꯝꯕ ꯃꯌꯥꯝ ꯃꯔꯥꯏꯕꯛ ꯊꯤꯕꯗꯨꯒꯤ ꯄꯨꯟꯁꯤ ꯂꯣꯏꯅ ꯇꯦꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯐꯝ ꯆꯥꯅ ꯏꯕꯨꯡꯉꯣ ꯄꯩꯁꯥꯗꯨ ꯇꯨꯡꯁꯤꯜꯂꯒ ꯇꯥꯗꯥ ꯑꯗꯨꯒꯤꯗꯤ ꯀꯔꯤꯃꯇ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩ ꯕꯦꯡꯛꯇ ꯂꯣꯏꯅꯃꯛ ꯄꯩꯁꯥꯗꯣ ꯂꯣꯏꯅꯃꯛ ꯊꯝꯖꯤꯟꯈ꯭ꯔꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯤ ꯑꯩꯁꯨ PhDꯁꯨ ꯂꯣꯏꯁꯤꯜꯂꯒꯗꯤ ꯁꯤꯗꯒꯤꯗꯤ ꯑꯩꯁꯨ ꯃꯄꯥꯟ ꯂꯝꯗ ꯀꯔꯤꯅꯣ ꯈꯔ ꯇꯧꯅꯤꯡꯕꯁꯨ ꯂꯩ ꯑꯗꯨꯅꯅꯦ ꯇꯥꯗꯥ ꯑꯣ ꯐꯔꯦ ꯑꯐꯕ ꯑꯁꯤ ꯑꯣꯏꯔꯣꯀꯣ ꯑꯩꯈꯣꯏꯒꯤ ꯋꯥꯗꯤ ꯏꯕꯨꯡꯉꯣ ꯍꯣꯏ ꯇꯥꯗꯥ ꯑꯁ ꯅꯨꯡꯉꯥꯏꯅ ꯃꯣꯏꯅꯤꯗꯤ ꯐꯝꯗꯅ ꯇꯧꯗꯣꯏꯔꯣ ꯉꯥꯏꯈꯣꯅꯦ ꯑꯝꯇ ꯉꯥꯏꯈꯣꯕ ꯋꯥꯔꯤ ꯑꯝꯇ ꯍꯪꯁꯦ ꯑꯁ ꯀꯩꯗꯧꯔꯒꯦ ꯅꯠꯇꯦ ꯏꯄꯥ ꯄꯥꯈꯠꯅ ꯂꯥꯛꯏꯗꯨ ꯀꯩꯗꯧꯔꯒꯦꯕ ꯑꯁ ꯅꯠꯇꯦ ꯑꯅꯤꯜꯗꯨꯕꯨ ꯅꯣꯏꯗ ꯃꯦꯁꯦꯖꯀ ꯊꯥꯔꯛꯄ꯭ꯔꯣ ꯅꯠꯇꯦ ꯃꯥꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯐꯣꯟ ꯇꯧꯏ ꯃꯦꯁꯦꯖ ꯑꯗꯨꯝ ꯇꯧ ꯂꯩꯔꯦ ꯐꯣꯟ ꯇꯧꯕꯁꯤ ꯁꯨꯡꯄꯥꯏ ꯄꯥꯏꯗꯕ ꯑꯗꯨꯒ ꯃꯥꯒꯤ ꯑꯅꯧꯕ ꯀꯥ ꯑꯃ ꯂꯧꯅꯦꯅ ꯍꯥꯏꯔꯝꯕꯗꯨꯅ ꯃꯐꯝ ꯀꯗꯥꯏꯗꯅꯣꯁꯨ ꯑꯩꯈꯣꯏꯗꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯍꯥꯏꯔꯝꯗꯦ
nati khagem pali kara wai dur man haram du as kari no madu no pa du ngau bra ba masi khang dir masi ko khar ga sak pra mayu makai mana lo yo thokani na haigum to gumba nati kari no ma khali wa kan ja kang dira mi na de PhD to mi sing je ko lo sa e na man khali bu du ne mai gi thesis to ba du subject tu ngau du no to le bu kang de koi hum mari tin ri je koi subject to man de koi to ne je adum aina call to bu su madu no pa du message nga tani man ha le si ngai ko ni social media da ga di dum photo thagat pa di dum lep trin aduga anu bo khara photo din na ta kari hai du wai wata iraga hojik kang gi koi thok photo do wa thok sing aduga yaning da ba aduga mari iraga din thagat aduga 마기 마사기 포토 뭐도 아무튼 다가디 이제 꼭 싸서로 십 고마이 또 자놈이 꼭 삭보이러 뭐이 나는 하게 되네 까도 그리고 는 어노 바람 올라가디 마파 마두도 는 파티 마 실로 하게 버다 파티 신게네 딴 릭트나 또 오런 거만 그래도 릭트네 나디 마 로인 콜요는 네 하금 스토리 마고도 셀리 좀 내려 오니게 나디 마나 포토도 저 코이나 포토 좀 싸미나 비게 나디 폰 또부터 노이네 또도 빠이라꾸라 아도 맹고도 메시지 타이도가 ngai ko thabuk chili adu tawri da tawri nati kari no mana noi da dim phone torok pra ba hai phone de kun to bu su sumai perak dini sumini somi nangdi madumi do na ande man thari se hai gum nei di ba po shalo dini ai mo no call to bu da ma call du perak ti duga ko no ma message thara ko dei thaba ma chali ai ko na harake hande do malaini tu silage ngai ko ni handang mara post e Instagram da ka du Facebook da mana thagat pa matam da karino mana irak pe English ki wahai sing banan iran lan magum mi to to in ko ka ju sa ajalang par ju patra ju PhD to ri me mi English ki masa wahi masa amani da ga mana soi ba spelling la le si bo karino madu bo kai do sa no mi ngai ko ni rajo engon da sumana handa marak si message tharak pa se English ki wahai amani yorok pa si spelling siam lalin haima nong do sto bro tu ai nong do sto ke no prince nong do sto ba tu ai nong do mana thar ku chi wa hijing che spelling chi loi lan bai tar adi nan gi mana ngo do message thar ku matam da wa hi short ti ibo ra ga su yam na tena iba du ga sang ibo ra ga su spelling di yam lan da ma di ai khoi na kari gu ma post ba to bu da spelling la la su spelling la le ha da na ma di message da pa khum khum dring da ne nang gi spelling si la le shem do ge ti yam ha gan ma aduga Facebook daga kari da ina Instagram daga ina ga thagar pokor base spelling ga sometimes any even the mistake later sumana adugi wai du la le ma yam haigan men hoi ni madu yam haigali ni aduga mana lakoni mana ngarang su Facebook da thagal pudu wai du spelling du landro tu am ti ngone sidam ti ngone tu stay da mana thagali sigain a hundreds of mole is yone si hundreds panan ga ma to yone this mole mana is gain 시기 브란치 시 스펠링 스도 많아 하는 게 요들 마싱 나오도는 서토로 브라나 들가 그놈디 도래 나고 마시고 마юм도 그 삿크잖아 아이 마 라우인 권득이 도부득이 마 아무 하나 빠무럭 보금 봐 나들가 콩강도 살려가 마시 라우인 권을 레이드는 물레 그러잖아 아스 강들에도 마시기 아이 고이네 라릭 따미나락 빠니 아두니에 농시드는 또 마나 데 고지 그야 농시더브로 강게 나디 싹가 먹고 하루부터 떠오르잖아 마두나 디야로 아이 고이 마기 마юм도 살려가 마부티바 마두 얌 파네나 칸 나이코네 콜 떠르가 마 까다이 레인 항버디 아스 콜디 숙도 떠론 아이네네 호지 엑스네 콜체 파네암 떠르면 아두기 마퉁더니 너코이니면 낙틀라이시 폰 떠르 주바이 파이데미 아두가 콜 유 백 레터 아스 마두디 마이 와하이니 아 폰데 여부더니 니세 마사게 좀 디폴트 레이부더네 벤 미네 폰 떠러 칸다 나할레가 목 떠로 아두가 아이 코나 떠러게 숨 타비도네미 많이 입나 때바 아스 나코다 하나디 모두 만에 송독 떠 아두가 많이 콜 떠러게 하르가스 콜 떠러디 아두가 메시지 많이 할레시 마시 구동 디범 소이드나 따바마 나트라가 마기시 까리 떠르잖아 아코이 까나 딩아시 모이게 두데 코이 버서 포이나 아코이 폰업 살라시 아두가네 까리 떠리노도 뭉뚱이 영어시 아스 아두는 파니 살라시 로 자시로미 아스 망그나 몰레레 마시노 까이노 떠이두보 아스 나이 코미라조 아이슈 칼리니니 마나 포스트 타갈리바 소셜 미디어기 아두가 인스타그램 기도 마나 떠이싱체 하나디 마디 미 야우더바 하이버디 노이 에코이기 포토 타gatpagum aduga phasa phasa bo hai social issue da
ꯑꯗꯨꯒ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯌꯥꯕ ꯋꯥ ꯉꯥꯛꯇꯅꯤ ꯃꯥꯅ ꯉꯥꯡꯕꯁꯤ ꯑꯗꯨꯒ ꯍꯟꯗꯛ ꯃꯔꯛ ꯃꯥꯅ ꯊꯥꯒꯠꯂꯤꯁꯤꯡꯁꯤꯗꯤ ꯃꯔꯤ ꯁꯝꯅꯗꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯁ꯭ꯄꯦꯂꯤꯡꯁꯨ ꯏꯔꯥꯜ ꯂꯥꯜꯂꯦ ꯑꯁ ꯑꯝꯇ ꯉꯥꯏꯈꯣꯅꯦ ꯃꯥꯒꯤꯁꯤꯕꯨ ꯃꯥꯏ ꯑꯦꯀꯥꯎꯟꯗꯣ ꯍꯦꯛ ꯇꯧꯈ꯭ꯔꯖꯥꯠꯂꯃꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯦꯀꯥꯎꯟ ꯍꯦꯛ ꯇꯧꯅꯕ ꯀꯥꯏꯗꯣ ꯑꯗꯨꯒ ꯃꯤ ꯑꯇꯣꯞꯄ ꯑꯃꯅ ꯄꯥꯏꯔꯖꯥꯠꯂꯕ ꯑꯁ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥꯏ ꯑꯦꯀꯥꯎꯟꯗꯣ ꯍꯦꯛ ꯇꯧꯈ꯭ꯔꯦ ꯃꯥ ꯅꯠꯇꯦ ꯍꯥꯏꯗꯅ ꯃꯥ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯐꯝ ꯊꯣꯛꯇ꯭ꯔꯣ ꯅꯠꯇꯦ ꯅꯍꯥꯟꯒꯩꯗꯤ ꯀꯣꯏꯊꯤ ꯊꯤꯗꯅ ꯑꯗꯨ ꯆꯥꯔꯨꯁꯦ ꯑꯗꯨ ꯇꯧꯔꯨꯁꯦ ꯍꯟꯗꯛ ꯃꯔꯛꯁꯨ ꯑꯩꯈꯣꯏ ꯈꯤꯇꯪ ꯂꯥꯞꯊꯣꯛꯅꯕꯗꯧꯅ ꯅꯨꯃꯤꯠ 4-5ꯁꯤꯗ ꯑꯁ ꯑꯗꯨꯁꯨ ꯂꯥꯞꯊꯣꯛꯀꯦꯅ ꯂꯥꯞꯊꯣꯛꯄ ꯅꯠꯇꯦꯅꯤ ꯃꯥꯅ ꯑꯗꯩꯗ ꯈꯨꯡꯒꯪꯗ ꯆꯠꯂꯨꯅꯤ ꯑꯗꯨꯒ ꯃꯥꯏ ꯂꯧ ꯏꯪꯈꯣꯜ ꯌꯣꯜꯂꯨꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯃꯥ ꯍꯥꯏꯒꯠꯂꯛꯄꯗ ꯊꯦꯡꯅꯁꯦꯅ ꯍꯥꯏꯔꯝꯕꯗꯨꯗꯒꯤ ꯑꯩꯈꯣꯏꯒ ꯃꯥꯒ ꯎꯅꯈꯤꯗꯕꯩ ꯋꯥꯅꯤ ꯄꯪꯀꯨꯏ ꯀꯨꯏꯕ ꯊꯕꯛꯁꯨ ꯅꯠꯇ꯭ꯔꯤꯗꯅ ꯅꯠꯇꯦ ꯀꯔꯤꯅꯣꯃꯤ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯑꯁ ꯁꯤꯗꯩꯗ ꯁꯨꯝ ꯈꯟꯅꯗꯅ ꯂꯩꯔꯒ ꯀꯔꯤꯝꯇ ꯀꯥꯟꯅꯔꯔꯣꯏꯁꯦ ꯑꯗꯨꯝ ꯉꯁꯥꯏꯅ ꯑꯩꯅ ꯍꯥꯏꯔꯦ ꯆꯠꯁꯤꯂꯣ ꯈꯨꯡꯒꯪꯗ ꯆꯠꯂꯒꯅꯦ ꯃꯥꯕꯨ ꯊꯤꯔꯨꯁꯤ ꯑꯁꯦꯡꯕꯗꯣ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯈꯪꯉꯨꯁꯤꯂꯣ ꯆꯠꯁꯤꯂꯣ ꯍꯦ ꯅꯨꯡꯁꯤꯔꯕ ꯌꯨꯝ ꯉꯁꯤꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯑꯩꯅ ꯅꯈꯣꯏꯕꯨ ꯊꯥꯗꯣꯛꯄ ꯇꯥꯔꯦ ꯀꯣꯏꯅ ꯍꯧꯔꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜ ꯅꯨꯡꯁꯤꯔꯕ ꯏꯪꯈꯣꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯄꯥꯝꯕꯤ ꯄꯨꯝꯅꯃꯛ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩ ꯅꯈꯣꯏꯕꯨ ꯊꯥꯗꯣꯛꯄ ꯇꯥꯔꯦ ꯃꯐꯝ ꯑꯁꯦ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯑꯩꯒꯤ ꯁꯥꯟꯅꯐꯝ ꯑꯩꯒꯤ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯇꯥꯐꯝ ꯃꯐꯝ ꯑꯁꯤꯗꯅꯦ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯄꯤꯔꯛꯈꯤꯕ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯋꯥꯅ ꯊꯕꯛ ꯁꯨꯔꯔꯒ ꯃꯐꯝ ꯑꯁꯤꯗ ꯀꯥꯔꯛꯄꯗ ꯏꯃꯥꯅ ꯆꯥꯛꯅꯟ ꯊꯣꯡꯗꯨꯅ ꯄꯥꯕꯨꯡꯅ ꯆꯥꯅꯅꯕꯒꯤꯗꯃꯛ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯗꯨꯅ ꯍꯣꯠꯅꯈꯤꯕ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯩꯕꯨ ꯃꯊꯥꯗ ꯄꯝꯂꯝꯕꯗꯒꯤ ꯇꯨꯡꯗ ꯍꯥꯏꯒꯠꯇꯨꯅ ꯄꯣꯔꯒ ꯅꯍꯣꯡ ꯁꯥꯗꯨꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯈꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯀꯥꯎꯒꯅꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯌꯨꯝ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯄꯂꯦꯝ ꯄꯟꯊꯧꯅ ꯊꯝꯕꯤꯔꯝꯕ ꯑꯩꯒꯤ ꯏꯪꯈꯣꯜ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯑꯩꯅ ꯊꯥꯗꯣꯛꯄ ꯇꯥꯔꯦ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯂꯥꯎꯅꯦ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯆꯪꯁꯤ ꯂꯥꯎꯅꯦ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯀꯥꯟꯗ ꯁꯤꯗ ꯑꯍꯜ ꯑꯃ ꯂꯩꯍꯧꯗꯥꯏꯅꯦ ꯂꯩꯍꯧꯕꯅꯤ ꯆꯪꯁꯤ ꯂꯥꯎ ꯄꯥꯕꯣ ꯀꯅꯥꯅꯣ ꯑꯩ ꯄꯥꯕꯣ ꯑꯩꯈꯣꯏꯅꯦ ꯄꯥꯕꯣ ꯑꯉꯥꯡꯁꯥ ꯑꯩꯗꯤ ꯍꯧꯒꯠꯄ ꯉꯝꯗꯗꯅ ꯂꯩꯔꯦꯅꯦ ꯐꯃꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯅꯣꯏ ꯁꯤꯗ ꯆꯪꯁꯜꯂꯧꯅꯦ ꯄꯥꯕꯣ ꯑꯩꯈꯣꯏ ꯅꯍꯥꯟꯃꯨꯛ ꯑꯅꯤꯟꯒ ꯂꯥꯛꯑꯝꯕꯗꯨꯅꯦ ꯀꯨꯏꯗ꯭ꯔꯤꯕꯗꯥꯏꯅꯦ ꯅꯣꯏ ꯂꯥꯛꯑꯝꯕꯗꯨꯗꯤ ꯀꯩꯗꯧꯔꯦ ꯀꯔꯤ ꯊꯕꯛ ꯂꯩꯔꯦ ꯃꯥ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯃꯥꯕꯨ ꯁꯤꯗꯒꯤ ꯍꯥꯏꯒꯠꯈꯤꯕꯁꯤꯕꯨ ꯃꯌꯥꯝꯗ ꯍꯪꯕꯗꯗꯤ ꯍꯟꯗꯛꯇꯤ ꯂꯥꯛꯑꯝꯃꯤ ꯑꯗꯨ ꯆꯠꯈꯤꯕꯗꯤ ꯀꯨꯏꯔꯦ ꯃꯐꯝ ꯑꯁꯤꯗꯗꯤ ꯂꯩꯇꯦ ꯍꯥꯏꯕ ꯑꯗ ꯃꯈꯨꯔꯥꯒꯤ ꯌꯨꯝꯗ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯗ ꯍꯪꯖꯔꯤꯕꯅꯤ ꯄꯥꯕꯨꯡ ꯁꯤꯗꯕꯨ ꯃꯥꯗꯤ ꯁꯤꯗ ꯂꯥꯛꯇꯦ ꯑꯩꯅꯗꯤ ꯏꯪꯈꯣꯜ ꯑꯗꯨ ꯊꯥꯗꯣꯛꯍꯟꯅꯤꯡꯗꯕꯅꯤꯅꯦ ꯑꯗꯨ ꯃꯥꯁꯨ PhD ꯇꯧꯕꯗꯣ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯃꯄꯥꯟꯂꯣꯝꯗ ꯀꯔꯤꯅꯣ khara ꯂꯩꯔꯒ ꯑꯃꯨꯛ ꯆꯠꯀꯅꯤ ꯕꯦꯡꯛꯇ ꯁꯦꯜꯁꯤꯡꯗꯨ ꯂꯣꯏꯅ ꯊꯝꯃꯅꯤ ꯍꯥꯏꯒꯨꯝ ꯇꯧꯕꯅꯤ ꯑꯗꯨ ꯀꯔꯤ ꯇꯧꯔꯦ ꯅꯣꯏꯅ ꯃꯥꯕꯨ ꯊꯤꯔꯛꯂꯤꯕꯁꯤꯕꯨ ꯄꯥꯕꯨꯡ ꯍꯟꯗꯛ ꯃꯔꯛꯁꯤ ꯐꯣꯟꯁꯤ ꯁꯨꯡꯄꯥꯏ ꯄꯥꯏꯗꯕ ꯍꯧꯖꯤꯛꯁꯨꯅꯤ ꯐꯣꯟꯗꯤ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯨꯒ ꯃꯦꯁꯦꯖ ꯍꯦꯛꯇ ꯊꯥꯔꯛꯄ ꯀꯣꯟꯅ ꯇꯧꯔꯛꯀꯦ ꯑꯗꯒꯤ ꯀꯣꯟꯅ ꯍꯥꯏꯔꯛꯀꯦ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯔꯛ ꯇꯥꯏ ꯃꯁꯤꯅꯤ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯗꯤ ꯈꯪꯗ꯭ꯔꯕ ꯃꯆꯟꯅꯨꯄꯤꯅꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯤ ꯍꯟꯗꯛꯁꯤ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯇꯥꯃꯣꯗꯨ ꯊꯕꯛ ꯆꯤꯜꯂꯕ꯭ꯔꯥ ꯀꯔꯤ ꯇꯧꯕꯅꯣ ꯈꯪꯗꯦ ꯐꯣꯟ ꯄꯥꯏꯔꯛꯇꯦ ꯃꯦꯁꯦꯖꯇꯤ ꯊꯥꯔꯛꯏ ꯑꯗꯨꯒ ꯅꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯣꯕꯥꯏꯜꯗ ꯇꯧꯕꯗꯨ ꯀꯔꯤ ꯏꯕꯨꯡꯉꯣ ꯐꯣꯇꯣꯒ ꯊꯥꯒꯠꯄꯤ ꯈꯣꯠꯄꯤ ꯇꯧꯕꯗꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯊꯥꯒꯠꯂꯤ ꯍꯥꯏꯅꯤ ꯆꯨꯝꯃꯤ ꯄꯥꯎ ꯐꯣꯇꯣꯒꯨꯝꯕ ꯀꯔꯤꯒꯨꯝꯕꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯗꯨꯝ ꯊꯥꯒꯠꯄ ꯑꯗꯨ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯕꯨ ꯀꯗꯥꯏꯋꯥꯏꯅꯤ ꯍꯥꯏꯅ ꯆꯞ ꯆꯥꯅ ꯍꯥꯏꯔꯝꯕꯒꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯈꯪꯗ꯭ꯔꯅꯦ ꯃꯥꯅ ꯍꯥꯟꯅ ꯂꯩꯕ ꯃꯐꯝꯗꯨꯗꯤ ꯑꯩꯗꯤ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯆꯠꯂꯨꯔꯦ ꯑꯅꯧꯕ ꯃꯥꯅ ꯍꯣꯡꯉꯤꯗꯨꯗꯤ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯃꯗꯨꯅꯤ ꯄꯥꯕꯨꯡ ꯑꯅꯧꯕꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯇꯕ ꯑꯅꯧꯕꯗꯨ ꯍꯦꯛ ꯀꯥꯜꯂꯧꯕꯒ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯎ ꯑꯗꯨꯒ ꯃꯥꯅꯁꯨ ꯆꯥꯛ ꯑꯃ ꯀꯣꯡꯒꯗꯕꯅꯤꯅ ꯑꯩꯈꯣꯏ ꯐꯥꯒꯤ ꯇꯧꯅꯕꯁꯨ ꯂꯩꯈꯤꯕꯅꯤ ꯑꯗꯨ ꯀꯔꯤꯃꯠꯇ ꯄꯥꯎ ꯐꯥꯎꯅꯕꯁꯤ ꯍꯧꯖꯤꯛꯀꯤꯗꯤ ꯉꯝꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯄꯥꯕꯨꯡ ꯈꯪꯗ꯭ꯔꯦꯅꯦ ꯃꯥꯅꯁꯨ ꯑꯩꯈꯣꯏꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯤ ꯃꯥꯗꯤ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯖꯕꯅꯤ ꯌꯥꯝꯅ ꯂꯥꯡ ꯐꯥꯡ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯔꯝꯒꯗꯕꯗꯤ ꯃꯥꯟꯗꯦ ꯃꯐꯝ ꯑꯃꯗ ꯇꯨꯃꯤꯟꯅ ꯇꯥꯁꯟꯗꯅ ꯂꯩꯔꯝꯒꯅꯤ ꯐꯣꯟ ꯆꯠꯂꯦ ꯍꯥꯏꯔꯤꯕꯅꯤꯅ ꯃꯊꯧ ꯆꯤꯟꯕꯒꯤ ꯑꯣꯏꯔꯤꯕ ꯖꯥꯠꯂ ꯄꯥꯕꯨꯡ ꯐꯅ ꯌꯥꯝ ꯆꯤꯟꯕ ꯑꯣꯏꯔꯁꯨꯅꯦ ꯑꯩꯈꯣꯏꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯗꯤ ꯑꯗꯨꯝ ꯄꯨꯟꯕꯅꯤ ꯄꯥꯕꯨꯡ
ꯑꯩꯈꯣꯏꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯁꯨ PhD ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ ꯁꯕꯖꯦꯛ ꯃꯥꯟꯅꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯟꯗꯛ ꯃꯔꯛꯁꯤ ꯑꯩꯈꯣꯏ ꯑꯣꯞ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏꯁꯤ ꯈꯔ ꯁꯨꯝ ꯂꯥꯞꯊꯣꯛꯅꯔꯒ ꯂꯩꯕꯅꯤ ꯑꯃꯔꯣꯝꯗ ꯃꯥꯒꯤꯁꯨ ꯀꯥ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯒꯅꯤ ꯂꯥꯏꯔꯤꯛ ꯄꯥꯐꯝꯗꯨ ꯅꯨꯡꯉꯥꯏꯇꯦ ꯑꯉꯥꯡꯁꯤꯡꯅ ꯒꯥꯔꯤ ꯊꯧꯏ ꯂꯩꯀꯥꯏꯗꯨ ꯍꯨꯏ ꯌꯥꯝꯅ ꯂꯣꯏꯗꯅ ꯋꯥꯔꯤ ꯁꯥꯗꯅ ꯃꯥꯅꯁꯨ ꯇꯧꯔꯛꯑꯝꯕꯅꯤ ꯄꯥꯕꯨꯡ ꯃꯥꯒꯤ ꯃꯐꯝꯗꯨ ꯑꯁ ꯃꯗꯨ ꯈꯪꯂꯗꯤ ꯅꯨꯡꯉꯥꯏꯅꯤꯗ ꯃꯐꯝꯗꯨ ꯆꯠꯂꯒ ꯑꯗꯨꯗꯤ 이ꯕꯨꯡꯉꯣ ꯑꯩꯈꯣꯏꯗꯤ ꯈꯪꯗ꯭ꯔꯤꯅꯦ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯃꯆꯟꯅꯨꯄꯤꯗꯨꯁꯨ ꯁ꯭ꯋꯥꯏꯗ ꯂꯩꯈꯤꯕꯅꯤ ꯃꯆꯟꯅꯨꯄꯤꯗꯨ 마수 강가모이네 따오리시 그리 하이거도 보노네 붕어 파리 바보 마네디 코이다 카긴팔리 다이다 하이름만 카긴팔리다 렌 찬톡바 카나 레버게 해버도 어두가 마기 머밍다 레이버 여버라 까다이다 레 마두도 에니 기행하게 바보 파리 붕어 너 코이 야라디 이샤누 피드네 빠우도 묵당 하이로 강드레네 마호사디 사수 깔링에다디 크라 삿뻥 엄람 아이수 이사지 강촌 손머드기네 아이 파몽드기 꿈타드나 파오바 아이 사토고 똑버싱 엄드러버니네 강사 아이 따리브라 술발라 빠봉 아이 시다 레이제 빠봉 까리 아이 나봉싱시다 라이싱시 나봉 아닌기 마마나 봉 악다니네 나봉기 공굴 리버 라이버니네 이봉시야 아코이 타모도 폰 떠부디네 좀 쌀리 아두가 폰데 숙바이 파이다바 메시지 좀 할래. 아두가 마기 페이스북도 아두가 인스타그램도서 좀 포스트 좀 떠오이. 저만에 있어. 마두니 코이데 떠오리 버시죠. 거리 레르바자노 하이드나 흉다가 하이드랑 가더네 코이 라이븐. 아두 마게 노골리 폼도고 농원다가 하이름브로. 카긴 빨리 여다이드 레이니 하이름미. 아두가 마폼도 exactly AD 캉디. 저만에 파레. 낭이 넘버도 세. 아기 폰 시대 좀 떠나모시. 아두가 바봉나네 마폼 캉어디 하이로원 하이보고 호이 아이 남자라기 바보 아두디 아이코야 묵잘루키게 바보 까리구마마 가겐빨리다 레라 먹으디나 아이코 쇼드나 마로도 하라기 나트라가 아이코 쇼드나 먹기 쇼블라다 콜 떠르가 하이르쇼도 하이라기다 파레 자자 까리노니 마나 폰디 짤라가 마나 마롤 하이디 하이시부 캉드레네 마나 닝키베세 예ꯠꯄ ꯌꯥꯕ ꯅꯠꯇꯦ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯏꯪꯈꯣꯜꯅꯤ ꯏꯪꯈꯣꯜꯗꯨ ꯌꯣꯜꯂꯨꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯅ ꯃꯉꯣꯟꯗ ꯇꯠꯇꯅ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦꯅꯦ ꯃꯥꯅ ꯅꯤꯡꯈꯤꯕ ꯑꯃꯗꯤꯅꯦ ꯌꯥꯝꯅ ꯀꯟꯈ꯭ꯔꯕ ꯄꯥꯕꯨꯡ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯐꯔꯦ ꯆꯥ ꯁꯣꯏ ꯉꯥꯝꯗꯅꯅꯦ ꯇꯦꯛꯇ ꯀꯥꯏꯗꯅ ꯐꯖꯅ ꯌꯧꯕ ꯑꯣꯏꯔꯣ ꯐꯔꯦ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯊꯣꯛꯆꯔꯨꯈꯤꯒꯦ ꯁꯨꯕꯂꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯏꯕꯨꯡꯁꯤꯡ ꯀꯩꯗꯧꯅꯤ ꯌꯨꯝ ꯑꯁꯤꯗꯁꯨ ꯂꯩꯇꯕ ꯐꯣꯟꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯆꯠꯂꯤ ꯉꯁꯥꯏꯗꯩ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯦ ꯑꯩ ꯐꯣꯟꯁꯦ ꯅꯝꯒꯦꯅ ꯑꯗꯨꯝ ꯅꯝꯕꯅꯤ ꯐꯣꯟꯁꯦ ꯑꯗꯨꯝ ꯆꯠꯂꯦꯕ ꯑꯗꯨꯝ ꯑꯅꯝ ꯀꯟꯅ ꯂꯩ ꯑꯗꯨꯒ ꯑꯩ ꯀꯣꯟꯅ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯃꯗꯨꯇꯅꯤ ꯃꯥꯅ ꯇꯧꯔꯤꯁꯦ ꯅꯠꯇꯦ ꯀꯔꯤꯅꯣꯃꯤ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯐꯣꯟꯗ ꯌꯥꯎꯕ ꯗꯤꯐꯣꯜꯠ ꯃꯦꯁꯦꯖꯇꯣ ꯑꯗꯨꯝ ꯊꯥꯔꯒ ꯑꯗꯨꯝ ꯂꯩꯕꯅꯦꯕ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯁꯟꯕꯅꯤ ꯉꯁꯥꯏꯗꯒꯤ ꯁꯨꯛꯄꯥꯏ ꯄꯥꯏꯗꯕ ꯋꯥꯅꯤꯗ ꯅꯠꯇꯦ ꯃꯁꯤꯕꯨ ꯅꯨꯄꯤꯒ ꯆꯦꯟꯗꯅ ꯅꯠꯇꯦ ꯅꯨꯄꯤꯒ ꯂꯧꯔꯒ ꯂꯩꯔꯖꯥꯠꯂꯃꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒ ꯖꯥꯇꯤ ꯄꯨꯟꯗꯕ ꯀꯥꯡꯂꯨꯞ ꯑꯃ ꯂꯧꯁꯜꯂꯒ ꯂꯩꯈ꯭ꯔꯖꯥꯠꯂꯃꯤ ꯅꯠꯇ꯭ꯔꯒ ꯃꯁꯤꯕꯨ ꯑꯇꯣꯞꯄ ꯂꯝꯗ ꯅꯨꯄꯤ ꯑꯃ ꯄꯨꯔꯒ ꯆꯦꯟꯈ꯭ꯔꯖꯥꯠꯂꯃꯤ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩꯅꯦ ꯑꯗꯣ ꯅꯨꯄꯤ ꯆꯦꯜꯂꯦꯅ ꯑꯩꯈꯣꯏ ꯁꯣꯏ ꯍꯥꯏꯔꯒꯅꯤ ꯅꯠꯇꯦ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯦ ꯑꯩꯈꯣꯏ ꯅꯠꯇꯅ ꯀꯅꯥ ꯂꯩꯔꯤꯒꯦꯕ ꯍꯣꯏ ꯃꯐꯝ ꯑꯁꯤꯗ ꯃꯥꯒ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡꯗꯤ ꯂꯣꯏꯅ ꯂꯩ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯥꯗꯧꯅ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯕꯁꯨ ꯅꯠꯇ꯭ꯔꯦ ꯍꯥꯏꯕꯗꯤ PhD ꯇꯧꯗꯅ ꯈꯣꯠꯇꯅ ꯂꯩꯕꯗꯤ ꯑꯃꯠꯇ ꯅꯠꯇ꯭ꯔꯦꯕ ꯂꯝ ꯃꯥꯟꯅꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅꯤ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯊꯣꯛꯕꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯐꯝ ꯊꯣꯛꯇ꯭ꯔꯣ 마나 하이드는 뚜미네가 마이네가 누피게 씨에는 레르마디바 아이디 야로이다면 아이디 추가 야로이다면 아이디 아이디 아씨 야르시 노이나네 이랑 운동 짝그리 아이디 레이비야드 마학 파르수 파트라수 시대기 로우 인콜리 베샤커 부르가 짝긴 하리 나트라가 람비드기 깃네고 도로마지 미는 파르 부르 잘라니 베샤두 파냠 야미니 마나 하리 나티 베샤두기 오하우두기 람비드기 파르가 부르 잘라니 아씨 나이코다 마파다바 좀더 칸금지다 나이코다 그래도 칼로이디노 아두께 안 먹고 샤칭도 빠이가 많아 마이움들이 시작하가 아이코이데 까림다 하랬다바 나티 마부 샤칭도 그네 로우니나 빠카드는 로드 크럽잘라이미 나티 싸가모 가까워 하이브도 마디 끼드는 로드 크럽잘라바 나이코 아두게 오라모 아이 숨찍네 살레 수마이 덕시 가겐 빨리 됐살라가 마 꼬티 티로라시 아두가 마품아도 그네 티바 팡들어가나 폴리스도 파오피라고 아두가 폴리스 푸티알라시 마기 머리마다 아마수 누미니니 훔니 마두다 빨라가 레니 마두디 퍼미넨 나티 그이케노만 하람다니 오
하이러머니 모두 하이러머니 바래도디 아코이네 마파마도 살리게 오시 야들가 폴리스탄에 마기 콩골리 핸드비야 파기 마나 톡슬레이션 미 마싱감 तसिंगनमकी पैसा खरे यावखिबदुदगिने तलक्तना माबु पैसादु मुलगा मफमनो फाजनदनगा थमदना अस खंगदिसि लेबि याद्रेलो चनब तोक्सिलो अस कैदोरगे नंगनादु उंगलेदुबो सोमे अस उंगमनतिनि पैसादु यावबुदुना माबु मीनु फाग्रा जालान अस यारे नंग अदुदो हाइले चसिलो पुलिस स्टेशन चलगा लोइना मखंगदबनि नो चसिलोबा कोइ चलसि करीनो खांगदेदा हजिकता ख्वाइदगी नुवाइबसे करीनो हाइरगदिको फजुप लोमना सुपचलगा को मोबाइल अमा पाइरगा को मीना करीनो थागलकपसिंग अदुदने बैड कमेंट गुम्बा पंगपीदा पीबा नवा लौदे नंगना अदु तौबदि नवा लौदे नंगना करी ओइदना पंगांगा समाय लेबा अदुदगी हेंतोखिदनको लेबाक्सिदा थोलिबा थौदो वाथोकसिंग अखंग है सारगा नैना पंगांगा ngang अदुगने करी हाइनी अमादा अमुक कक लाउना थिनबा अमादा अमुक कक लाउना थिनबा खरा फजाबगुम्बा यावरगना दुम लाइक तोक्सनबा खरा येमगदा खरा यामना नुंगाइरगना करीनो लबकी मेसेज मगुम थाजनबको सिगुम्बा अस ख्वाइदगी नुंगाइबसे मसी ओरे नत्र मयाम मसी नत्रबा करीनो लेबाकी दमदि करीमता खंदबा फमुंगदगी दुम राजनीति तौरगा लेबदो मसीनेबा खुदो दुम सगलेदा सुम खलुरदि लेबाकीसु खरगा दुम खनाबा फैये मणिपुर गौजिक ओरिबा फिबा मसिदा कनाना थोलिबनो अमदि मसी कनाना ओहलिबनो हाइबदो अखोइ मियाम पुनमनो लोइने खंगबो वाफमनेबा अदुबु कइनो मियामनादि लोइने खंगे अदुबु खंगदब लेंगालोइसिंग मपानदा लेबसिंगनसु खंगदे सुख साथीरबा फिबा मसे उरकिबिगी मरमसिंग अदुबु करिनो मसा खाइना अदुम ममित्तुदा का थिल्लगा ताकदरा खंगदे हाइरुरगा ngangluragasu खंगदेको पुलिस सो अमु फाबला आदि कमाइना तौगनिको खंगदेदा कांगलुपके लानसे मसिदि अखोइ करिनो मते खकी वानाते कुकीगी वानाते वाबदे दुम पंगन सो दुम वागनी नगा सो दुम वागनी तंखल सो दुम वागनी करिनो कोम सो दुम वागनी फुरुक मैमसे लोइना वागदबो ngaktaniको अमागी वानातेदा हौजि थोलिबा थौदोकसिंग असिदा करिनो लौफम थोकपसिंगना लौरक्तबदुगी वानिदा ओना ओसिन्नदबा ताना तसिन्नदबा खंगना खंगसिन्नदबगी फिबम मसिदा फगे था निपान दुम हेंदोखरे कांगलुपकी इरांग असि थोनदुना लेबा हाइबसिदि अस यामना चुम्बदि नतेको सिंगी चिंखोंगदा लेरबदि अस करिनो चिंगदोल अमदि दुम लेगनी मदुना कांगलुपकी इरांग असे हौरफमसे सोइदना दुम लेफमदि थोकपनेबा तुरेन अमा दुम लेबदि सिंग चोरक चोक चेनबजि तुरेनदुगी हौरफम अमा लेरोइद्रो हौरफम अबदु लेबदुगी तुरेनदु चेलकपानि तुरेनगी सिंग असिबु मयामना तुरेनदि सिंग चेली खक्तनि मयामना खलिसे सिंग असे कदाइदगी चेलकपुनो कदाइदगी हौरकपुनो हाइबदि मयामना खंगनद्रदि कमाइ तौदोइनोने हाइबदि लेदना उना मरिक तुदगी तौरगा पुनसिलगा लोक सेमगा लोकतगी चेंथरगा दुम लेबनेबा सिंगदुदा मदुगी उना मरिक सेमलकदबा उ पांबी सिंगदु लोयने यानथलदि कदाइदगी सिंग मरिक लाकदोइनो इसिंग मरिक लाक्तदि कदाइदगी अखोइ हिंगदोरिगे अखोइ हिंगद्रबदि अखोइ लेरुबगी करि कारननि अदुदि अदुम लान थोकपगा च माने हाइबा तारेनि नति मियोय कयागी पुनसि कया लोंखरे हाइबगी वाफम असिदसु नोमतसु अवाबा फोंतोकपा मी लेते करिनो खंगदिको खंगदि अदुबो हाइरुरगसुको मसिदि खुदोंग चाबा लौबगी वासु नतेदा लेंगान असेंगबा अमा खंगदोक्तुना करिनो मसे थेंगनको करिगुम खरा तौबदि फै हौजिक लेरिबा फिबा मसिदा लेंगालोइसिंगना ममिंगतगी ओइना शासन तौबदि कानादेको अस खंगदेदा करि हाइगदमना खंगदेदा मसे पुनमक्से आई इथंदा सुम हाइजबनिको मी कनासु ताबदि नतेको आइना सुम हाइजबनि इथंदा सुम मी कनामतदि ताबा नतेको अस्मि तादबनि नि गाइदा करिसु काइदेदा हौजिक लेरिबा फिबमसिददिको अदुबु मणिपुर मै हौना चाकलगा करिनो मिसि मिना चावना थोलप कया सिदा तुंगि युम्बिरल ओइगदोरिबा नहासिंग मखोइगी पुनसि करि ओइगदोरिनो खनबदोको होय अखोइबदि करिनो हजिक चप चाबा पाखंग अरिबदि ओइद्रिको पाखंगनिबा खोइसु अखोइगी मखा लालिबा नहासिंगसि कमाइना तौदोइनो मी अखोइदि फगिरसु फत्रसु करिनो पुलिस मसा अम ओइदना दुम लेरे अखोइबदि मसिना दुम हिंगबदि दुम यारानेबा अदुबु करिनो तुंगदा होरकलिबा नहासिंग असिगी मखोइगी पुनसि सिबु करिनो येंगदरदि असो यामना अस मिसि मिना चावना थोलप याबा सिगुम्बा तुंगी ओरिबा युम्बिरेल कयागी पुनसि सि पुमांग मांगबा तारेदा करिनो मथौ पांथोप ngamloidra ngamgadra haibadugि करिनो सांगेंग अमा सथरकपो ओरिब्रा खंगद्रे मदुन अखोइगी लेंगालोइसिना उनो सिनदा ताना तासिनदा लेरिबा सिदा करिनो खंगदेदा हाइफम तौफम खंगदेदा मणिपुरगी ngasiगी ओरिबा साथिरिबा फिबा मसे करिना ओरकपनो हाइबदु खनाबगी मतमदि ओरेको खंगद्रे सिदगिदि करिनो तांग कुनमरी सोमुग यौसलानी ने सिदगी देमो करि हाइगदमनो खंगदेदा अफाबदो ओइबिउको अफाबदो ओइबिउ कना नो आदा लाइसिना कनो ना म्याम गाड़ी तोर थौजलाइसिना मो करिनो ने यारे करिनो नोय गाड़ी तो मनंग थौजलगनिको नोय ना हागे हौनबिदो सर स्वाइद खमजगे सर करिनो ने नखोइ हम लाखबो करिरा करिनो सर
ꯑꯩꯈꯣꯏ ꯁꯔ ꯏꯟꯁꯄꯦꯛꯇꯔ ꯑꯝꯇ ꯎꯅꯖꯒꯦ ꯀꯔꯤꯔꯥ ꯅꯈꯣꯏ ꯀꯔꯤ ꯂꯩꯕ꯭ꯔꯥ ꯑꯩꯈꯣꯏ ꯁꯔ ꯂꯩꯌꯦ ꯁꯤ ꯃꯅꯨꯡꯗ ꯂꯩꯌꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯣꯝꯗ ꯂꯥꯛꯑꯣ ꯐꯅꯤ ꯁꯔ ꯁꯔꯕꯨ ꯌꯥꯅꯤ ꯌꯥꯅꯤ ꯁꯤꯗ ꯂꯩ ꯁꯔ ꯀꯩꯗꯧꯔꯦ ꯀꯃꯥꯏ ꯁꯔ ꯅꯍꯥ ꯑꯍꯨꯝ ꯂꯥꯛꯑꯦ ꯁꯔ ꯑꯣ ꯑꯩ ꯊꯣꯛꯂꯒꯦ ꯑꯩꯈꯣꯏ ꯁꯔ ꯊꯣꯛꯂꯒꯦ ꯀꯔꯤ ꯇꯧꯕꯅꯣ ꯅꯣꯏꯕꯣ ꯁꯔ ꯀꯩꯁꯨꯕꯨꯗꯤ ꯂꯩꯕ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯃꯈꯛ ꯊꯤꯕ ꯈꯪꯗꯕ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯅꯈꯣꯏ ꯅꯃꯥꯟꯅꯕ ꯊꯤꯕ ꯈꯪꯗꯦ ꯍꯥꯏꯁꯤꯕꯣ ꯆꯥꯛ ꯆꯥꯅꯕ ꯆꯠꯈꯤꯕ꯭ꯔꯣ ꯀꯔꯤ ꯇꯧꯕꯅꯣ ꯃꯆꯤ ꯑꯃꯗ ꯑꯃꯨꯛ ꯅꯨꯄꯤꯅꯒ ꯐꯥꯗꯅ ꯈꯣꯠꯇꯅ ꯊꯝꯕ ꯖꯥꯠꯂꯅꯦ ꯅꯪꯕꯣ ꯁꯔ ꯑꯗꯨꯒꯤꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯦ ꯁꯔ ꯑꯩꯈꯣꯏ ꯃꯔꯤ ꯃꯈꯣꯡ ꯂꯣꯏꯅ ꯊꯤꯖꯔꯕꯅꯤ ꯁꯔ ꯀꯔꯤꯃꯠꯇ ꯐꯪꯗ꯭ꯔꯦ ꯁꯔ ꯁꯔ ꯑꯉꯥꯡꯁꯤꯡ ꯁꯤꯗ ꯂꯩꯔꯦ ꯁꯔ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯃ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯤ ꯁꯔ ꯃꯃꯤꯡ ꯀꯔꯤ ꯀꯧꯕ ꯁꯔ ꯃꯥꯁꯤ ꯈꯨꯡꯒꯪꯗꯒꯤꯅꯤ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯏꯝꯐꯥꯜꯗ ꯃꯥꯁꯤ ꯂꯩꯕꯅꯤ ꯈꯥꯒꯦꯝꯄꯜꯂꯤꯗ ꯚꯔꯥ ꯑꯃꯗ ꯃꯥ ꯂꯩꯒꯅꯤ ꯍꯥꯏꯗꯅ ꯇꯧꯔꯝꯕꯅꯤ ꯍꯥꯟꯅꯗꯤ ꯃꯥ ꯀꯩꯁꯥꯝꯄꯥꯠꯇ ꯂꯩꯔꯝꯕꯅꯤ ꯁꯔ ꯑꯀꯣꯟꯕꯒꯤ ꯂꯩꯈꯤꯕꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯈꯪꯕ ꯉꯝꯗ꯭ꯔꯕ ꯁꯔ ꯃꯥꯒꯤ ꯐꯣꯟꯗꯤ ꯑꯗꯨꯝ ꯆꯠꯂꯤ ꯑꯗꯨꯒ ꯁꯔ ꯃꯦꯁꯦꯖꯇꯤ ꯑꯗꯨꯝ ꯍꯜꯂꯛꯄ ꯐꯣꯟꯗꯤ ꯁꯨꯡꯄꯥꯏ ꯄꯥꯏꯗꯕ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯗꯨꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯔ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯅꯥꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯃꯥ ꯃꯄꯥ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯁꯔ ꯃꯥꯒꯤ ꯂꯧ ꯏꯪꯈꯣꯜꯁꯨ ꯍꯟꯗꯛ ꯂꯣꯏꯅ ꯌꯣꯜꯂꯒ ꯃꯗꯨꯒꯤ ꯄꯩꯁꯥꯗꯨ ꯄꯥꯏꯔꯒ ꯃꯥ ꯏꯝꯐꯥꯜꯗꯁꯨ ꯍꯥꯏꯒꯠꯈꯤ ꯍꯥꯏ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯑꯗꯨꯗꯤ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔ ꯁꯔ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔꯗꯤ ꯁꯤꯗ ꯂꯩꯖꯔꯦ ꯃꯥꯒꯤ ꯐꯣꯇꯣ ꯁꯔ ꯐꯣꯇꯣꯁꯨ ꯁꯤꯗ ꯂꯩꯖꯔꯦ ꯑꯗꯨꯒ ꯑꯇꯩ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯁꯔ ꯃꯥꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯨ ꯑꯗꯨꯝ ꯄꯣꯁ ꯑꯗꯨꯝ ꯇꯧꯔꯤ ꯁꯔ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯨ ꯄꯣꯁ ꯇꯧꯔꯤ ꯍꯥꯏꯕ ꯑꯗꯨꯒ ꯐꯣꯟ ꯄꯥꯏꯗꯕ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯗꯨꯒ ꯈꯥꯒꯦꯝꯄꯜꯂꯤꯗ ꯂꯩ ꯍꯥꯏꯕ ꯁꯔ ꯈꯥꯒꯦꯝꯄꯜꯂꯤꯒꯤꯁꯤꯁꯨ ꯑꯩꯈꯣꯏ ꯊꯤꯔꯨꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯊꯤꯐꯝ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯦ ꯁꯔ ꯐꯔꯦ ꯀꯔꯤ ꯂꯩꯒꯦꯗꯣ ꯑꯩꯈꯣꯏ ꯌꯦꯡꯅꯕ ꯇꯧꯒꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯅꯍꯥꯁꯤꯡꯁꯤ ꯈꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯤ ꯁꯔ ꯌꯥꯝꯅ ꯉꯥꯎꯁꯟꯅꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯃꯗꯤ ꯅꯠꯇꯦ ꯁꯔ PhD ꯇꯧꯗꯅ ꯃꯥꯁꯨ ꯂꯩꯕꯅꯤ ꯁꯔ ꯑꯗꯨꯕꯨ ꯁꯔ ꯃꯥꯁꯤ ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯆꯤꯡꯅꯕ ꯂꯩꯕ ꯅꯈꯣꯏꯒꯤꯁꯨ ꯐꯣꯟ ꯅꯝꯕꯔꯗꯨ ꯁꯤꯔꯝ ꯑꯩꯅ ꯈꯪꯅꯤꯡꯕ ꯂꯩꯔꯁꯨ ꯅꯈꯣꯏꯗꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯗꯨ ꯂꯧꯅꯅꯕ ꯐꯅꯤ ꯁꯔ ꯁꯤꯗ ꯂꯩꯖꯔꯦ ꯁꯔ ꯐꯔꯦ ꯀꯔꯤ ꯂꯩꯒꯦꯗꯣ ꯑꯩꯈꯣই ꯌꯦꯡꯁꯟꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯥꯎꯗꯨ ꯄꯤꯔꯛꯅꯕ ꯇꯧꯈꯤ ꯐꯅꯤ ꯁꯔ ꯐꯔꯦ ꯑꯗꯨꯗꯤ Lakle Inspector Tayai Lakle Inspector Tayai Uthanaba Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Inspector. Tayai. Lakle. Inspector. Tayai. Anana Thagachari, Nasigi Inspector Tayai. Listing amag mari shuba tangkak ta no was sandok saba marup ki marup. Tangkak asidi amna sangba, tangkak kamanatre. Episode amna tenba. Aduga true story. Azawa tare sing batok batok dong ni aduga. Taban wine na was sandok saba ni habitare. Na hawaii na crime report, aduga crime update tog jabado. Aduga mani habitare, aduga. ꯑꯩꯈꯣꯏ ꯔꯣꯝꯒꯤ ꯁꯣꯝꯗ ꯑꯗꯨꯝ ꯑꯣꯟꯊꯣꯛꯈ꯭ꯔꯕ ꯈꯔ ꯁꯦꯝꯗꯣꯛꯆꯕꯅꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯁꯦ ꯌꯥꯝꯅ ꯍꯥꯏ ꯑꯗꯨꯝ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯁꯅꯦ ꯑꯗꯨꯝ ꯈꯜꯂꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯗꯩꯗ ꯍꯥꯟꯅꯒꯤꯅ ꯃꯄꯥꯟꯂꯣꯝꯒꯤ ꯃꯃꯤꯡ ꯃꯊꯥ ꯑꯗꯨ ꯑꯗꯥꯅ ꯁꯨꯝ ꯇꯧꯕꯗꯣ ꯍꯥꯏꯇꯥꯔꯦ ꯇ꯭ꯔꯨ ꯁ꯭ꯇꯣꯔꯤꯅꯦ ꯑꯁꯦꯡꯕ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯋꯥꯔꯤ ꯑꯃ ꯏꯄꯤꯁꯣꯗ ꯌꯥꯝꯅ ꯁꯥꯡꯕ 14 ꯁꯥꯡꯕ ꯏꯄꯤꯁꯣꯗ ꯑꯃ ꯉꯔꯥꯡ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ ꯑꯁꯦꯡꯕ ꯊꯧꯗꯣꯛꯅꯤ ꯑꯗꯨꯒ ꯑꯇꯩ ꯈꯔ ꯗ꯭ꯔꯃꯥꯇꯥꯏꯖ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯌꯥꯡꯂꯦꯟ ꯁꯔꯨꯗꯣꯏꯗꯤ ꯂꯧꯔꯒ ꯈꯔ ꯑꯣꯟꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯁꯥꯡꯕ ꯏꯄꯤꯁꯣꯗ ꯑꯃ ꯅꯠꯇꯦ ꯃꯔꯨꯞꯀꯤ ꯃꯔꯨꯞ ꯇꯥꯡꯀꯛꯁꯤ ꯀꯔꯤꯅꯣ ꯃꯔꯨꯞꯀꯤ ꯃꯔꯨꯞ ꯍꯥꯏꯁꯦ ꯑꯗꯨꯒ ꯑꯅꯤꯜꯁꯤ ꯀꯗꯥꯏ ꯂꯩꯔꯝꯗꯣꯏꯅꯣ ꯑꯅꯤꯜ ꯀꯔꯤ ꯇꯧꯔꯝꯗꯣꯏꯅꯣ ꯃꯌꯥꯝꯅ ꯒꯦꯁ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯀꯔꯤ
ꯑꯣꯏꯔꯝꯕ ꯌꯥꯕꯒꯦ ꯃꯌꯨꯝꯗꯒꯤ ꯂꯨꯄꯥ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯂꯧ ꯏꯪꯈꯣꯜ ꯌꯣꯟꯕꯒꯤ ꯄꯩꯁꯥꯁꯨ ꯌꯥꯎꯈꯤ ꯚꯔꯥꯗ ꯂꯩꯅꯦꯁꯨ ꯍꯥꯏꯔꯝꯃꯤ ꯃꯐꯝꯁꯨ ꯈꯪꯗꯦ ꯑꯗꯣ ꯁꯤꯒꯨꯝꯕ ꯀꯦꯁ ꯑꯃ ꯂꯥꯛꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕ ꯌꯥꯏ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯕ ꯌꯥꯏ ꯄꯨꯂꯤꯁꯅ ꯀꯩꯗꯧꯔꯛꯄ ꯌꯥꯏ ꯀꯦꯁꯇꯨꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯍꯥꯏꯇꯥꯔꯦ ꯃꯇꯧ ꯀꯔꯝꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯅꯤ ꯑꯗꯨ ꯀꯦꯁꯁꯤ ꯑꯆꯨꯝꯕ ꯀꯔꯤ ꯑꯣꯏꯈꯤ ꯑꯗꯨꯒ ꯀꯔꯤ ꯑꯣꯏꯔꯝꯒꯦ ꯈꯜꯂꯨꯕꯅ ꯀꯔꯤ ꯑꯣꯏꯔꯝꯕꯅ ꯀꯔꯤ ꯍꯥꯏꯕꯗꯨ ꯍꯌꯦꯡꯒꯤ ꯇꯥꯡꯀꯛꯇ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯃꯤꯟꯅꯁꯤ ꯏꯟꯁꯄꯦꯛꯇꯔ ꯊꯌꯥꯏ 1,000ꯒ 4 ꯁꯨꯕ ꯇꯥꯡꯀꯛꯇ ꯁꯟꯗꯣꯛꯆꯕ ꯃꯔꯨꯞꯀꯤ ꯃꯔꯨꯞ ꯊꯧꯔꯝ ꯑꯁꯤ ꯍꯌꯦꯡ ꯄꯨꯡ 9 ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯥꯏꯁꯀꯣꯝꯗ ꯁꯟꯗꯣꯛꯆꯔꯤꯕ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯁꯤꯒꯨꯝꯂꯕ ꯆꯦꯅꯦꯜ ꯑꯁꯤꯃꯛꯇꯗ ꯑꯗꯨꯃꯛ ꯔꯤꯄꯤꯠ ꯍꯥꯏꯕꯗꯤ ꯉꯁꯤ ꯑꯍꯤꯡꯗ ꯁꯟꯗꯣꯛꯆꯕꯅꯤꯅ ꯇꯥꯍꯧꯗꯕꯁꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯑꯗꯨꯃꯛ ꯂꯩꯖꯔꯤ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯑꯁꯤꯗ ꯌꯥꯎꯕꯤꯔꯤꯕꯁꯤꯡ ꯃꯤꯑꯣꯏ ꯌꯥꯝ ꯇꯦꯟꯅ ꯄꯥꯖꯒꯦ ꯀꯣꯃꯦꯟ ꯑꯃꯅꯤꯇꯪ ꯃꯌꯥꯝ ꯁꯣꯏꯗꯅꯃꯛꯀꯤ ꯀꯣꯃꯦꯟ ꯁꯦꯛꯁꯟꯗ ꯀꯣꯃꯦꯟ ꯌꯥꯝꯅ ꯄꯤꯕꯤꯔꯝꯁꯤ ꯃꯌꯥꯝꯅ ꯀꯣꯃꯦꯟ ꯄꯤꯕꯤꯔꯝꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛ ꯃꯔꯛꯀꯤ ꯏꯟꯁꯄꯦꯛꯇꯔ ꯊꯌꯥꯏ ꯀꯣꯃꯦꯟ ꯄꯥꯕ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝ ꯁꯞꯄꯣꯔꯠꯇꯨ ꯎꯕ ꯀꯥꯟꯗ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯋꯥꯔꯤ ꯁꯦꯝꯅꯤꯡꯕ ꯁꯥꯅꯤꯡꯕ ꯃꯌꯥꯝ ꯐꯥꯎꯋꯦ ꯍꯥꯏꯕ ꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯑꯩ ꯑꯇꯩ ꯀꯣꯃꯦꯟꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯍꯥꯏꯗꯤ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝꯁꯤꯒ ꯏꯔꯛꯄ ꯀꯣꯃꯦꯟ ꯈꯤꯇꯪ ꯄꯥꯖꯔꯒꯦ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯅꯠꯇꯕ ꯊꯥꯒꯠꯆꯔꯤ ꯃꯥꯏꯕꯝ ꯄ꯭ꯔꯀꯥꯁ ꯁꯔꯕꯨ ꯊꯥꯒꯠꯆꯔꯤ ꯇꯥꯛꯄꯤꯔꯛꯄ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯩꯇꯩ ꯆꯅꯨ ꯊꯥꯒꯠꯆꯔꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯇꯥꯛꯄꯤꯔꯛꯑꯦ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯇꯨꯝꯗ꯭ꯔꯤꯕꯅꯤꯗꯣ ꯊꯥꯒꯠꯆꯔꯤ ꯂꯂꯤꯇꯥ ꯅꯥꯃꯩꯔꯥꯄꯝ ꯁꯔ ꯖꯦꯝꯁ ꯉꯁꯤ ꯋꯥꯔꯤ ꯇꯣꯞ ꯇꯣꯞꯄ ꯃꯍꯥꯎ ꯑꯃꯅꯤ ꯌꯥꯝꯅ ꯐꯖꯩ ꯑꯍꯧꯕ ꯋꯥꯔꯤ ꯄꯨꯊꯣꯛꯄꯤꯔꯤꯕ ꯁꯔꯤ ꯇꯦꯂꯦꯟ ꯇꯥꯛꯄꯤꯔꯛꯑꯦ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯦꯗꯝ ꯍꯥꯟꯅꯅ ꯃꯃꯥꯟꯅꯕ ꯅꯨꯡꯁꯤꯅꯕ ꯃꯈꯣꯏ ꯃꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯃꯥꯟꯅꯕꯁꯤ ꯑꯁꯦꯡꯕ ꯋꯥꯔꯤꯗꯗꯤ ꯃꯃꯥꯟꯅꯕꯁꯤ 6 ꯁꯨꯕꯅꯦꯕ ꯑꯗ ꯑꯩꯅ ꯃꯃꯥꯟꯅꯕꯗꯣ 3 ꯈꯛ ꯑꯣꯏꯍꯜꯂꯦ ꯍꯥꯏꯇꯥꯔꯦ ꯆꯞ ꯃꯥꯟꯅꯩ ꯃꯣꯏ ꯀꯔꯤꯝꯇ ꯌꯥꯎꯗꯦ ꯋꯥꯔꯤꯗꯣ ꯆꯞ ꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯄꯨꯟꯅꯃꯛ ꯃꯥꯁꯇꯔ ꯇꯧꯃꯤꯟꯅꯕ PhD ꯇꯧꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯙꯅꯟꯖꯣꯏ ꯀꯥꯡꯉꯕꯝ ꯁꯔ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯂꯥꯏꯚ ꯌꯥꯎꯕ ꯐꯪꯖꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯋꯥꯔꯤꯁꯦ ꯇꯥꯛꯄꯤꯔꯛꯑꯦ ꯊꯥꯒꯠꯆꯔꯤ ꯃꯩꯇꯩ ꯆꯅꯨ ꯊꯥꯒꯠꯆꯔꯤ ꯀꯔꯤ ꯍꯪꯒꯅꯤ ꯋꯥꯔꯤ ꯂꯣꯏꯔꯛꯄꯒꯤ ꯁꯣꯔꯁꯨ ꯁ꯭ꯋꯥꯏꯗ ꯍꯣꯟꯇꯣꯛꯑꯦ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯤꯉꯩꯗ ꯏꯁꯥꯁꯦ ꯐꯨꯜꯂꯤ ꯀꯣꯛꯁꯤꯗ ꯋꯥꯔꯤ ꯑꯃ ꯄꯜꯂꯒ ꯑꯗꯨꯝ ꯇꯦꯟꯁꯟ ꯂꯩꯕ ꯋꯥꯔꯤ ꯂꯣꯏꯔꯀꯥꯟꯗꯗꯤ ꯏꯁꯥꯁꯦ ꯄꯨꯔꯥ ꯐ꯭ꯔꯤ ꯑꯣꯏ ꯑꯗꯣ ꯍꯌꯦꯡ ꯑꯗꯨꯝ ꯋꯥꯔꯤꯁꯦ ꯂꯣꯏꯕ ꯌꯥꯏ ꯊꯤꯒꯠꯂꯛꯄꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯁꯥꯡꯉꯕꯗ ꯏꯄꯤꯁꯣꯗ 2 ꯅꯠꯇ꯭ꯔꯒ 3 ꯍꯦꯟꯅ ꯁꯥꯡꯉꯣꯏ 3 ꯐꯥꯎ ꯑꯣꯏꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯌꯦꯡꯃꯤꯟꯅꯁꯦ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯅꯥꯝꯆꯦꯂꯨ ꯒꯣꯟꯃꯩ ꯁꯔ ꯉꯁꯤꯒꯤ ꯋꯥꯔꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯃꯈꯥ ꯇꯥꯕꯗꯁꯨ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯑꯣꯏꯕꯤꯌꯨꯅ ꯇꯥꯛꯄꯤꯔꯦ ꯊꯥꯒꯠꯆꯔꯤ ꯅꯥꯝꯆꯦꯂꯨ ꯅꯤꯌꯝ ꯆꯨꯏ ꯂꯤꯌꯨ ꯍꯥꯏꯕ ꯅꯥꯝ ꯆꯨꯏ ꯂꯤꯌꯨ ꯑꯩꯅ ꯄꯥꯕꯗꯤ ꯊꯣꯏꯅ ꯁꯝꯖꯟꯕꯃꯦ ꯂꯥꯜꯂꯁꯨ ꯉꯥꯛꯄꯤꯅꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯑꯥꯏꯁꯀꯣꯝꯗ ꯁꯟꯗꯣꯛꯆꯔꯤꯕ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯆꯦꯅꯦꯜ 144ꯗ ꯃꯈꯥ ꯇꯥꯕ ꯏꯪꯂꯤꯁ ꯃꯨꯚꯤ ꯑꯗꯨꯃꯛ ꯌꯦꯡꯕ ꯐꯪꯕꯤꯒꯅꯤ ꯀꯅꯥꯅ ꯑꯍꯤꯡ ꯆꯨꯞꯄꯗꯨꯕꯨꯗꯤ ꯌꯦꯡꯒꯅꯤ ꯑꯗꯨꯕꯨ ꯊꯥꯗ ꯌꯥꯗꯕꯅꯤ ꯅꯟ ꯁ꯭ꯇꯣꯞꯅꯤ ꯑꯗꯨꯝ ꯊꯥꯗꯣꯔꯤꯅꯤ ꯑꯗꯨꯒ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝꯁꯤꯗ ꯌꯥꯎꯕꯤꯔꯤꯕꯁꯤꯡ ꯑꯊꯦꯡꯕ ꯐꯥꯎꯕꯗ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯑꯐꯕ ꯌꯥꯏꯐꯕ ꯑꯣꯏꯃꯤꯟꯅꯔꯁꯤ ꯌꯥꯏꯐꯕ ꯑꯗꯨ ꯉꯁꯤ ꯏꯃꯥ ꯏꯃꯣꯏꯅꯨꯒꯤ ꯄꯨꯝꯅꯃꯛ ꯈꯣꯡꯗꯥꯔꯛꯈ꯭ꯔꯕꯅꯤꯅ ꯏꯃꯥ ꯏꯃꯣꯏꯅꯨꯒꯤ ꯌꯥꯏꯐꯕ ꯑꯐꯕ ꯄꯨꯝꯅꯃꯛ ꯑꯣꯏꯈ꯭ꯔꯁꯅꯨ ꯍꯌꯦꯡ ꯍꯧꯔꯛꯄꯗ ꯇꯥꯡꯀꯛꯁꯤ ꯒꯥꯡꯃꯩ ꯑꯃꯗꯤ ꯇꯌꯥꯏꯒꯤ ꯁꯤꯟꯁꯤꯗꯒꯤ ꯃꯈꯥ ꯑꯗꯨꯃꯛ ꯍꯧꯔꯛꯀꯗꯕꯅꯤ ꯑꯗꯨꯅ ꯇꯥꯃꯤꯟꯅꯔꯁꯤ ꯍꯌꯦꯡꯃꯨꯛ ꯊꯥꯒꯠꯆꯔꯤ ꯌꯥꯎꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯒ TGM ꯊꯥꯒꯠꯆꯔꯤ ꯌꯥꯏꯐꯕ ꯑꯐꯕ ꯑꯣꯏꯃꯤꯟꯅꯔꯁꯤ ꯁꯅꯥ ꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯈꯨꯔꯨꯝꯖꯔꯤ